ꯎꯍꯧꯗ꯭ꯔꯦ Window ki dialogue swimming tabiri punamukpu han bamakta da dong host HEEYAI LEIMA tong bramna punamukpu taram nokcho bagaloina nei kokno na kurumjari ngasi North East window na khana nei ne nabugi tamukta pukachari bangasi ki topic Manipur encounter for UK NA extremist killed ari pa topic asini koi ngarang November ki tang marida Churachandpur district ki manung chanba country village ta United Kuki National Army mari koi ki paramilitary forces ka thokna bada hariba khigi UK and LF ki kadar mari laikhidre duga kadar amana soklaba matungda hariba khigi paramilitary forces singsina phaki dugi matung hariba khigi paramilitary forces ahum amasu asok apan nangduna khigi military hospital da puraktuna makhata ba laying chathari adumakpu khigi Union Home Minister Amit Sana phongdokhi ba warol gi matung ina Hauzik Manipur da president rule leiraba matungda khigi normalcy lakle Manipur si hanagi aying khigi hanagi tangdu leitabadu hansilakle haiba ma warol di thamki adumakpu ngasi phauba chapchaba khigi free movement su yaba leitri duga hariba ngarang khigi UK NA gi leigidaba kadar mari maksisu khigi nansu insurgent ngaktani dubu nansu insurgent oiba makoina matau karamna full uniform set laga makoina hariba khulai yamna hai sophisticated oiba weapons sing makoina matau karamna paribano haibasigi matang sida khigi hariba matam gi oiba khigi government of India amadi laiba khigi president rule gi matam sida chapchaba masigi pausi khoi awat pala hebra loopholes le hebra haibasigi matang sidani khoi khana nei ne ba pukachari ba topic asi bu khoi tongan ba panelists ahumna saruk yabigani ahan ba makta da khoigi panelists ahum sakaminga konana takchabi tanja dum tang myang phanda thamjagi ahan ba da khoigi oja CHABUNGBAM BIRENDRA senior correspondent ahat mamukta da ojabu taram nokchuri ani shubada khoigi oja KIRAN YENDREMBAM khoigi social activist oja KIRAN busu taram nokchuri ahum subada khoigi oja JALAL president AMMOCOC oja JALAL busu taram nokchuri thagachari khoigi matam gi oiba issue da kanane na bu tamakta pukachari ba sumlaba platform asida oja humna isagi mamal yamlaba matam khara khajiktang kaithok piduna isagi ba tongan ba warol kaya ma thambigani habagi wakhalonda akhigi North East window ba support tawibagi damakta hanna North East window gi mai kaitagi oja humbu thagat phongdokchari ngasigi pukachari ba topic Manipur encounter for United Kuki National Army extremists killed hariba topic asiga mari leina ba yan hanba khigi wahangsi oja KIRAN de lakjage oja KIRAN hariba ngarang leigidriba United Kuki National Army gi hariba khigi kadar mari aduga amana sokpani hariba makoi si nansu group insurgent ni haibasu miyamna khangli adumpu masida lakchani wafamdi makoina nansu group ta leirakanda chingda makoina tawringbada tawba aduga khulai matik yam chana paiba full uniform set pa masig matangda oja KIRAN de lakchani su group ta yawba singna tawba ngamdaba thabak ground rule makoina tawragadi ground rule kairani haibagi damakta hariba UK NA gi kadar singsi haibadi makoisi nansu group oirabasu makoisi adumak sizinarabra haibagi question amasu oja KIRAN hangba yabagi room amasu dumak laktabadi nate masig matangda oja KIRAN gi warol si kari kamain thamba yabjang tan thambi akhoi ta sengna haragadi ngasi khanai topic si yamna matang su chai aduga akhoi ta sengna Manipur gi history da haib tare su sign toroga leiriba UPF amadi KNO gi makha da leiriba mogi kuki lalhoba kunga manga group ku manga ji hai tare mokoi gi tongan ba leaders sing lei adu punchalaga admain leiriba moi umbrella ji to po leiba akhoi 2005 onwards Ministry of Home Affairs ka that means Indian Army ga hana yanaraga 5 6 7 chai ahum haib tare hana lerama matung chai ahum complete or matung da 2008 ge government of Manipur yauna tripartite agreement sign tawnaga su chanaraga lakibani ado handak irang jina maram morakanda chahi ma khara hena kalap sangtoktana thami aduga Manipur State Legislative Assembly da akhoi ta sengna hana gi leramba
kenogi popular government gi matam da haib tare masi gi si abrogate tawrani haibagi wari phuk lo leiki aruga maduna maram warakanda makhoi yamna sark chahingnaga leiki bo pot aduga makhoi ngasidi sumba pot mayam se ekhoina parja miyamna hedum toina hangaga lakwa wafam sing amuk ningjangai ngasi gi topic sina karam tawdana karam bazaga da karawai mafam da Indian security forces singa natraga state forces singa hariba su sign tawri bala lup kun manga mogi banner de ani gi makhata lakpani moi punjal lakanda madu kamaina tawkribno haiba wahang sing leiribsne sigi posina maram warakanda ekhoi gi cookie jow terrorist kangu particularly ekhoi gi Myanmar de influx tokselak pa haib tariko aru makhoina Jalengam project ki mangla namada tasengna Manipur gi jaga aruga thangnaba lam sing de loi toromai haninga leite aruga ekhoi gi umang wamang sing ji kakthataga poppy cultivation toroga line paisa tanba aruga drug mafia cartel mayam singsina including armed trades tawbu kangu singjiga pullaga hai tare aikhoi masagi phamba chalaga hippa chale haiba damaina Manipur da khunda minari ba homine ba fulu kangu mayam sin namdaraga particularly indigenous people sing hai tare ko yellow fruits khoi homine kamina ko singsi aruga sing amadi tamga leina ba relation khoi mera hok chongbugi matang khoina ningjangi swaida ko sigi leina ga phajabga mari ga si loi thadala ganda ta sengna masi thugaina ba haiba tare makoi tongan ba idea amada history sing create torokan torokno ba kangu sing duna sum pukdau da tawba yaraga chakibase sidai stai khoi su sign tawna nauna polakpa lal hobu lup kangu terrorist haige khoi de extremist po hairo sida de khoi khanaw de extremist haire mayam da terror phon ba ki han ba kidnap ransom mayam ama rape murder sing ba mayam taw kangu sing se masing henna khoi mapana gi changjalak ba khoi gi India gi citizen saraga leiba fake identity and proof of identity asaba toroga Indian citizen olaga leiraga man ba mayam haib tariko si khulai pai ba mayam sina moi khulai supply to winaba madudi khoi gi foreign hand yaure haiba sing mayam khoi madu proof hangrabani mamang de ko ari khoina ngasi fawda khoi 2023 gi me ahum dagi ka thoiba lotion manai dana chai ani makha helba conflict sida khoi gi Indian army or paramilitary forces any amatana only share pe kokna khoi jiri da mkhoi taramu hatkibudu natana aduga madugi pot natana khoi madu ubu leite aduga particularly share pe kri mai tawum do phawa pun badum tawi atoba top valley gi ogera ching gi ogera then singi jaga se khoi gi sugumba anti kaino hai tare counter insurgency operation da yam nungai ba pot amasu oriba khoi gi armed forces special power 1958 se adum hujik leiri bane adubu madugi pot lain laina kari gi damakta makhoina free thadoga free hand thami bno haibu cho wang lak pase ngarangi thoiba thodok sidaisda khoi sumaina moi mari UKNA gi moi terrorist mari moi hatkiba loinana Assam rifle gi moi ani hum chokpa UKNA gi mi ama hingna phaba horok pase masi aina khanbada masi kari haiga tare drama makti hairaroi mi asiana yaurobnina yamna phaba khongthang amakak ekhoi paramilitary forces one of the oldest paramilitary forces who is very specialized in counter insurgency operation and peacekeeping or any others kano da mo yamna maming leiba poni Assam rifle se kona thabak tawde harbudo tawbo horopnina khale adon sigi posina tawri posi kaino haikanda revolutionary government ama establish tawna ba honariba Jalengam project ki makha da haibadi replacing ekhoi mamangi chanaba yadraba outdated oiraba pot mayam do magi political amadi social changes ki hongmu pambagi namada haibadare ko akhoi gi swaida akhoi gi maitai gi chu belly gi chu lalo lu mayam lei ko makhoi gi ideology ga makhoi ideology ga khena bakra lei then including khoi nahan akhoi NSN gi laiba moi ideology moina tan mangam godau na tiana khalle adubu makhoi machai sai akhoi NSN gi akhoi BS statement ga tholo statement da so chambu ga tang odi nuai ta chumba moi gi chinga tamga khaido ga thamba manba makhoi machen jana san man pot khara chu khoi na dum udab na te sigi matam da sigi mari sirak pai matang sitati akhoi na ta sengna huji irang sigi manungda irang sigi peaceful solution ama porokna ba hotna ba sing asi yam kan hotna yana akhoi na ngamda ba ne na haiba tabni adubu PR manung sti yam nungai ba se akhoi pung kya da akhoi bus thagani masing kya thagani haiba ji khangdraga su akhoi ngarang na halgi akhoi evening gi paper da haib tare ko akhoi sumain thengnare tarik mari gi evening paper da Imphal Dimapur lambi police na ngak chelaga miyam chatpa hongnare aki khang tujung ba amta yaudna kuki singsu airport lakpa hore ne heading karaga akhoi thengnai ba aduna athing ba mata pi bagi paw laite di haiba aduga hujikki oina di karam kamaina madu mani makha tamna mi mana security yaudna chatpa yarabra haibdi amuksu yabana tab aduga amuksu masigi potsida ekhoi na tasengna haigadi nomoda Imphal dagina senapati chatlibisi kya no karam kan chali karam ka halakani habi khangan balai tab swais de khoi na haije press amadi print amdi electronic media na chu yamna chobo role ama lawr kanda madu
ꯐꯣꯀꯁ ꯇꯧꯕ ꯆꯨꯝꯃꯦꯅ ꯍꯥꯏꯅꯔꯤꯉꯩ ꯃꯅꯨꯡꯗꯅꯦꯕ ꯁꯤ ꯊꯣꯛꯂꯛꯏꯁꯦ ꯁꯦꯝꯗꯦ ꯑꯗꯨꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡ CRPFꯀꯤꯁꯤꯅ ꯉꯁꯥꯏꯒꯤ ꯂꯥꯟ ꯃꯅꯨꯡꯗ ꯈꯔ ꯇꯧꯈꯤꯕꯗꯨꯅ ꯑꯩ ꯊꯝꯖꯔꯔꯣꯏꯒꯦ ꯊꯕꯛ ꯇꯧꯗꯅ ꯂꯩꯔꯝꯕ ꯃꯌꯥꯝ ꯇꯧꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯍꯟꯗꯛꯀꯤ ꯁꯨ ꯁꯥꯏꯟ ꯇꯧꯅꯕ ꯃꯇꯝꯗ ꯕꯐꯔ ꯖꯣꯟꯁꯤ ꯂꯧꯊꯣꯛꯄ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯌꯥꯎꯔꯒ after signing of the agreement after extension of the SU agreement ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯂꯩꯇꯦ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯍꯧꯖꯤꯛꯁꯨ still buffer zone ꯂꯩ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤꯒꯤ ꯍꯦꯛ ꯊꯣꯛꯄ ꯃꯤꯀꯨꯞꯇꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯇꯥꯔꯤꯛ 5 ꯋꯦꯗꯅꯁꯗꯦ ꯅꯨꯃꯤꯠꯇꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯃꯁꯤꯒꯤ ꯖꯣꯡꯉꯝ ꯗꯤꯁꯇ꯭ꯔꯤꯛ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯇꯥꯎꯟꯁꯤꯡꯁꯦ ꯃꯁꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯃꯈꯣꯏꯒꯤ CSOꯁꯤꯡ ꯂꯥꯎꯊꯣꯔꯛꯄ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯣꯁꯦ ꯃꯈꯨꯠꯇ ꯄꯥꯏꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯂꯥꯃꯦꯟ ꯅꯠꯇ꯭ꯔꯒ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯁꯤ ꯀꯔꯤꯅꯣ ꯇꯦꯝꯄꯜ ꯑꯣꯐ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤꯅꯣ ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯜ ꯑꯣꯐ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯗ ꯃꯥꯒꯤ ꯁ꯭ꯇꯦꯠ ꯃꯔꯤ for state of democracy masigi wahanthok khangdaba legislators singsina kanano adagi taseng executive singna kari tawgani judiciary singna kari tawgani press for pillar society kari tawgani je khangdaba mapalomde changpa ekhoi democracy pa lewa kisda ekhoi asomda military shasan leba jaga adagi khulai paraga mi puwa da hatpa tupa tobu kangu changjelakpa kangu singse sina tasenga tawba khongthang modu ekhoi indian gi law adu indian security police force police ki act law mayam leiba singsina madu tackle taunaba counter insurgency operation chathanaba mokhoi mathakta madu namthanaba tawgi poto sibokti ngammi haibadu ulakpa mali masina karino piribe se message se hai kana su sign tawda leiriba kangu ground rule thugairaga leiriba singse karigumba ground rule thugairaga taragadi mamang oire karigumba peaceful oy atmosphere ma manipur da state porokpa yaradoi pot lagadi masi khut thaba hogani haibagi ahambe example pirakpa su mali maramdi karigino hai kanda aikoi observation ni ko lanbe ai chumba yai masigi thoktrngai mamangda moi mari ji hatrngai mamangda kaidauge haiba matamda lakliba tarik nipan dagi karigumbo akhoi 60 day deadline pibase sidai akhoi poche thungdraba separate administration mogi legislative power just like union territory si pidraba adu batagadi akhoi hana dong nongoi kapa horani khut thaba hogani hatkani tukani na mon si ekra thoe whether madu sumantra ka lanba akhoi media da adu press da even thengrak potuni ko koi haijari je adu batagadi lan matanda tawgodaba thabok tu makoina declare tawsalakba peaceful oiba atmosphere am sengan oba bus yana ba horokpa ama tawba adagi union home minister na thokpa ngasagi mayam sing notification mayam sing phagi tarakpa then popular government leringa da ngamdabdu even PR lair matam su ngamdre then other constitution provide toriba if state ama India ki union manung da yaw state amana if there is total constitutional machinery breakdown or administrative failure or it should be the duty of the union to protect that particular state and a labor pose constitution appear kananga saye conjunctional period of article 356 355 imposed roga madu 356% rule haje thamakanda di madu president gi power da magi miyeng makha da governors da sinaraga governors rules aino khangna pose masigi makha da masigi pot thabak thorum singi packet kane habi packet urukta buffer zone law thosu karakpa then biometric attendance aduga deport togodabani particularly from Myanmar and Bangladesh sing koi thokibani September da dara kaino ko Union Home Minister gi site gi ko masi pot mayam torokpa adagi somna kanda ekoi gi nakan thangna bada leiriba ekoi gi India gi Union maning de oriba CM sing jina Manipur gi sumba irang ho matam se ekoi particularly ekoi gi di Mizoram gi chief minister hajik oriba de mamang thangamba ekoi gi Joram thanga gi matam gi horga laldu homa bo gi matam da moina thamgi ba statement mayam sung ningjeng ba yaiba sigi statement jina maram mo kanda ekoi di one blood ni isili now ni ipai sa gi relation e blood leibani aduna makoi family ni makoi refugee na te kana haigraga haujikna makoi national highway number 306 or mane amana national highway number 6 moi de sian basi masi forest clearance pibu ngamakta moi myam da manum morga then haujikti makoi su deport tok thokna ba sem chane khandu ani torokpa yam thenga matam da then adu eba targadi aikoina kari gino makoi na sumaina ngasi aikoina massive drive against illegal immigrants from Mizoram and Nagaland kana tawro iba pot aikoina nan khana jagi bido sigi posi krai de gila ino haikanda sigumba mayam singje makoi tholokpa hogudore then Mizoram da akhoi ta sengna haragadi drug ki karigumba samasya yam leramdabase ngasidi Chosampur ki direct Mizoram da for som the national highway singchi more gi lambi oro Dimapur lambi ji lambi thala abanina moi asom dagi tipai mu om dagi tor phaw lambi Mizoram ta base sidai sa drug mayam je moki gi drug trafficking gi magi epicenter hai tare transit point hai tare koi golden triangle gi Laos Thailand Myanmar se masigi wari sanabam market magi kano sangdainabam je koi Manipur oibdon oirapose Mizoram
Joramnasu Khangpa Male. Aduna Makogi street drug Chabalem, the Ngaulim, the Mayam Urgalapado, Masuko Mayam, the Kanjanabo Honabada, Nasagi Makoina, Tauriba Makogi news idea, Makoina, the base, Rogator Iba, the Gimona, established new social order, Shem the Bohona Zevnica and Kalambadangasagi, Jalingam projects the Aramba, Poramo, Edame Habit, Makona Kankpan lower. Aduna Equidi, Tashena Aina High, Laldu Homa, Gumba Joram, Nagambagi Makogi Wakaluns Day. They are just like Jamilin and any Hijabado. The Matuina, my legs are own Manga, my own money, Aduna, you reap what you saw in any Hijabas Makoini. Yamanga even say, Equi Shumba, Port Mayam sing, Nasi could have a government of Indiana, Minister of Home Kariga, Hampton, the Home Gisu, Magi Intelligence Department, like them, Yakum Neba. Aduna, Mayam Makogi, above equipment, Makoi Masi monitor, Tono Port Mayam, Lerangoni, Sigimatata, I could Mayam the Ngangari Port Mayam, equating as a panelist, Mayam, Hawaita Bangangariba, Kaba the Europe, and Nazariba Port Mayam sings now. I quit Yam the Ngak Portama, Masi talking either, Yam Kuidana, 24th October. Was it November Nico? Tap Hadri Wari Nico in a half time, Tam Kamki Momangi Warida, Koyanga Pomatoib, Government of Manipur, Deputy Register Society Suzampurnako, Public Notice, Samaka 24 October 2025, the Tokyo. See Posikanana, even no, Samit Kanan Tobuno, the Rungasaki can do the Haikanda, RL Haukip and others in the Tobono to a command away. Proposal Amakani registration, command away. Proposal for registration of society in the name and style of Mezo Integrated Council Hive. Aduna Shumba Manipur la Kanda Mezoram Yabra Yadabra Mezoram Moasongi mi Yaudabranga Sagi Mogi Joe Cookie Joe Community Natraka Cookie Joe Council any Ojasanuko Sigi Mayam Trogos Mana no Magi Mezozu Pakpa Cookie Pakpa any port Paxella Tropa Posina for better political bargaining power. Monitor Port Mayam say message the India government. They cannot be remain as a silent spectator. Yarakta Bunina, Makogi Adugumba, seasoning the power sing exercise to Udo, Horopan and Lawi, Adana Sigi Pose as a very good step. I want to salute and congratulate our team also, other Yaga Army team go. Madam D, terrorist Hachingna, Madam Murakana Manipur Santi Oide, say any Makai, Moimanga, rather Madam Murakanda. Then Hojichu, Su the Lady Bakangu, Sinatana, Mazugi, example Moina, Karigumba ground rule, Tugaraga came the Laitaba, Mataga, Ano equipment, Toba, Ano Kuzukulation, Manataga, Equyanaba port to Gaiba Taragadiko, Sumbo Mayam say, Masigi Potsi, Equi, Tawani Hyperpotama. Maliana and Hajari Posi Masito Humbasumi, Aduna Equi Shumba, Indian law, Indian constitution, Masakandra Kangu Sing City, Indian law. Kari Piri, India Constitution, Equi Society, Kamine Pulli. Equi Amatu Oba, Nasi, Mayam Kari Port Mayam say, Equi, the Siena Hidagadi, Equi panelists, Equidi. We are not the lawmaker. We are just an ordinary watchdog of our society in Equity, one of the watchdog Haitare. Other times I Magi for set of democracy, the division of powers, the executive legislative judiciary have legislation to most Karamatona Pamaga, Makoina creating and passing law, Makoi Tabaknika, Makoi Kanguna Teba. Adugi Mochilakan and see UK any Gumukashunata terrorist Kango, Makoina law, same Makoin Piny, Equi Levacton, Tani and separate when Sagat. See Yadi have a pot say. Ado Modu Indian Logi, Nasagi Para Pulaga, Makai Nasagi Koina judiciary, Magi court system the interpretable loader my papa and people not to be that Madugi port my mama lessons same load same director in Magi Chumba counter is labor port to the Manipur particular and same Dravnina who executive sing to Yamato seeing the Tamotion at the Matotai Hybado Makasagi Quena Mendi Queen si Kaitari Mayam sing say a quiggy in a kind of hype that a quiggy paramilitary process Kangde Natraga quiggy state force Kangde Mayamna Yamna the action locataba poto, Mother Maramoka Iran escalate talking in low and the government labor matamor to let the matamor Jusiko, Saman and Lazy. I don't assume a potter was yam pay, I don't equate Manipurgidi, Suma me hard Pasika Nasukanaroi, Suma Posim, Adam Ama Hale Amatolokani Amatoki BI, Adu Daga de Quena, ILPC and strictly follow Tonaba, Equaduga bordergi, sing the Mikup Naum, sing Lainaba and Equahani, former Siam Matam, the Gazuko Tamaminago, Suma Potsing, Equis Tabak on Media Tambunataba. Then ILP implementation Toriba, Equi state key, agency singche, Masiki singche, Machiamna, Puchen and Bamato Aduga, Equi, Loinana, Madu enforced over the Logi, the law enforced over the state key, police personnel singche, Yamna Puchel Cheng Bahana, Kalaga, Makogi bordergi, pillars of person later in Equi airport Yamazanta within a ILP pass people Matangse. Say the Lupali Singamani Piraga, Samson Piraga, Sanga Piragas, Pito Natabada, Tamu Shengba, airport to admire Equi point, entry point, get me am singche, Machida Tambamato Tai, Aduga, Maruina, Equi.
tasengna hairagadi main orebadi home department asina madugi responsibility du masak khangraba lawdraba ado tagdi koina jitna khoi ILP oigera natrage even border kano da phajan togera madugi potudi pem na chungdana machung baji khalawdan leiragadi ILP sidi masi athale ro aduga masi modu kai tawne da corruption ga wangkhatnaba aduga sel tanphamgi jaga amona pirakanda leibaduna maram orkana ngasai aduga kulai payo myam changjalakodo changjala khoi army na khara hat police na khara hat moi maseng khara kapna aruga khoi praja khara onjan droga lebak si santi le lebak ona ngasi khoi uri je sumaina dum lengdan leigani aduna sigi pot Manipur encounter for UK NA extremist skill and hideba pose masi yamna aphaba step ama khoi gi law and order da maintain tawnaba aruga peace prong na khonaba da amani na ai aham round jai sumain thamjagi. Okay, thank you very much. I makhat chatha jaboina ai oja akhui gi oja Chabungbam Birendra de lakjage oja akhui gi nga hojiki UK NA gi kadar mari siba ama phaba masigi matang da hariba Churachandpur da leiba tongan tongan ba civil society organization Churachandpur se total sa down tawi adumaku masida khoina ujaba tajabada jomi paite furup amana hariba makhoina tawriba total shutdown si adumak business ta akai ba pi da ba school da angang gai school adum mapung phana chalhan ba aduga any mi amgi kano da habidi dumba komthokadabani habam ju thamme aduga masida muk thadaugi matang amasu thadaugi sida khogi Imphal hotel da la amakanda ama hat khiba aduga masida lakchani ba wafam si dukan habidi total shutdown ne harga su hariba jomi party gi furup na su makhoi nakhoi masena dum tongna jau masida khoi yaudi ka habagi kaino makak uba phangjai chap chap how far masikadai fo yongna chumi la le habidi khangde duga thadau su dumak makhoi tawgadaba makhoi business adum tawi party gi su dum tawi habisi su dukan adum hangi khotle habisu dum ui adumapu handaki kene na UKNA na village chief ama pharaba matung phuraba matung da hat ki basi matang si masu makhoi na tongning dana tawba aduga thadau si masi makhoi kuki ga makhoi clan si kuki ga mari leina de Manipur gi ID integrity kaina bahona bada makhoi yaude harga su laamba mioi masu dum hat ki ba si matang da kari haini Birendra gi mota ID makhoi sigi marak sida su dum mak khulai paiba su group ta lairiba duga haiba UKNA gi sidi makhoi su group ta yauba su nate si sida yauning da ba kangbu khara su dum yaudaba habidi yauning de habidi ngasai gi nongmei kari gra se ki banina punsi sidi hingning ba kau banina adu de react tawraga sigadra khotgadra haibagi akiba su dum leiba su manba su ui si matang se moi marak ta su dum amaga moti nedaba manbagi keno masu ubat se phangba sing matang da oja Birendra gadi kari mot kamain tha HEEYAI LEIMA kari bo hai dau no hojiki Churachandpur jila gi Churachandpur town dagina nongchup pangna around 80 kilometers muk chatlaga Heglep subdivision ki manung da leiba khanpi harba area sida ngasagi atrocity yam ka hena tauba United Koki National Army hesina miyam dagi school dagi aduga financial institution singsidagi extortion si pakta na taure habagi yamna well coordinated intelligence ki input ama security forcing sida leiba madu leiba dagi very abruptly they have launched a combing operation ko adumaina tawra kanda fortunately or unfortunately moigi khulai paiba moi mari ma neutralize tawre adugi matung tarakpada asiba missing do hojek Churachandpur district hospital gi mokta leire aina langning ne bidi anchor na hangbiri bidugi paukum ai pizarake aina langning ne ba point just to safeguard the innocent lives and work to restore the peace and stability in the state se si hojik Manipur da laiba
security forces singse other than our state owned security force sigi mathak sida leiriba punamak sing sigi main outlook amasung mogi trust karida tauge habada santi hanjalanba tangdu leitaba porakpa aduga miyam sigi humanity sibu challenge tawraga thabak tawrakpa aina yadaba mayam singse masi mit tawrakpa hisi it is not only the matter of army or Assam Rifles kaktagi wana taba BSF kisu CRPF kisu tongan ba security force sing si su moi bu deploy tor ba mafam sing da sigum ba sing bu tawra adi madu thaba oina pangtho o haibagi pot amakak leibada laibak thidana makoi mari si security force na coming operation sathaba sida kuthongna rakpada moi si sire Hojik Sosanpur District Hospital le leire thaudok sidagi masi condemn to ba haigadra masi bu yaning da ba haigadra Sosanpur da leiba CSO kharana moigi shutdown to dana khotana khongjang khara sangjali around 5:30 or 6 in the evening I had a communication with one of my friend of Sosanpur I warisai ba matamda hojiki shutdown si tasengna mapung phabra haibadumati natti hadi righteousness citizen right thinking member of our society moigi marakta sohaitare right thinking people se adumak leiba ko adudoga yam righteous oiba yamna wakan munna khanba ko amagi liberty da amagi right da madu encroach tawdaba lalaga thabak ngang tawdaba si makoi gi marakta su adum wakan khanba ngamba mi si leitabadi natte aduna makoi masen gi among themselves it is erupted squabble makoi marakta su adum manadaba pukchil tinadaba amana tawrapa matamda amana yaningdaba khotaba si kongaini akoina hojik matamsina changnaba khotnaba yadabagi I pausi khara kano tawbugi wani adubu yam ka haina makogi marakta su muknabasi show off se adu kematik leitabadi natte aduna maram orakanda masagi kanglup sina siba matamda khara mana solidarity pi khara mana pide aduna pide basi akoina sum khanbe yai kamaina khange da hojik 2023 dagi Manipur sida irang si makana tholapadagi nongmai kamnadre khonadre haibagi khara ing tapa leibasina pura santi makti leire haiba maktudi kanamtana su yaningoi khoi kaktagi wasunati luri bapoti those people who came from Myanmar dagi changsel lakpa countable leaders masing thiba yaba leaders sing aduna awareness ama pire kanda masigi potsi chatharak pani haibasidi masidi it is already understood loina khangreba Manipur sida akoine hek khangakpa matamdagi lerakpa Sosanpur da lerakpa ogera Kangpokpi da leiba oragera Tenopal da leiba orakera makoi khudimangna akoigi they are not waging the war against us sisu chummeba makoi singsi kamaina tawgeda they are forced by those people who came from Myanmar dagi changsel lakhiba kangbu sing aduna force tawrakanda kialakanda pullakanda akoi makogi mayok sida changsel lakanda separate administration tangadabani union territory tangadabani akoi moiga lemina ba yaroidabani khotgadabani habagi sumba mayam singsigi pressure se masing khangdana innocent people singsida am kana taweba akoi wari sabada sudum hai akoi kongai amani akoi imphal de lakning basu kongai ni hospital lakning basu kongai ni sathok sa sinjan ning basu kongai ni habese moju khangeba adubu moina khangbasi akoni yam appreciate toba tawningai oba pot amana o handaki Manipur da thoiba si architectural plan amani haibasi madi moina concept weba maramdi moi loina mang yaning badi natte ngasagi Myanmar degi laaga khulai pairaga akan aring siaga ngasagi icham chamjaba khungangi weaker section da leiba BPL makha da leiba
adagi yamna chamna punsi si hingjari ba kangbu sing asida dhamka tawrakanda akoi gi mayokta ta sekna mak lephalaga whole kuki khuding mak sing se akoi gi mayokta leire habasi asagi changjal laiba kangbu sing sina dhamka tawraka tawthorapa thabak sing sina utlal leba asigumba mayam sing si sigi port si government of India su ngasagi makoi gi intelligent agency puna maksing tu degi phangba report available moida oida badinate madu degi moisu tolerate toba ngamakta baneba moina hari si village sip amasu hari ba United Kuki National Army gi kangbu sing sina magi punsi sisu loisan gre hai hato pigre na so hai degi pesa khaiba adegi miam da ki hanba kholan ba makal kuding maki miam na pamna da thabak mayam si tawre moisi yam luri bamna it is not only in Churchandpur khakta natana ngasagi Churchandpur Tengnopal Kangpokpi hariba hill district sing sida moisi operate tawi hai adu ragadi it is not the end it is not only the beginning also masidi haurupa khakta nateba tawbadabo akoina pining iba moti ngasagi establish authority government ama leirabanina leiriba government duna government ama de singnarakpa tarabadi there is law could do something ain haibam lei ain du singnara adi yade haibam khangan ba makha utpasidi thengreba yam thin thengmale tawbadabu oje government of India gi makhada pera khogi troopers mayam amsu yawe atopa Assam Rifle gi battalion amana madu assist tawrakanda mai pakna thabak tu pangthokibani haina hai adu sigumba mayam sing se it is so late pakhali ba thabak sidi adu ke matik thenge aduna akhoi Manipur de leriba akhoi sisu angakpa mani bema yam luba makhak lei akhoi si Manipur da pokchere akhoi gi ipa ima great grandfather grandmother punamak ancestor loinamak se ipa ipu punamak sing se khoi Manipur si da polo pangaktani Manipur da saurak pani akhoi ki iramdam si da akhoi se ining ikhadi ibema taseng na tamdrabane ba isagi irau khoi gi khungi maning da leiba Chinga di tainaba chingya ga di naknaba mafam singda laiba lau ubabawda ningtamna uzaba ngamdraba sipai na ngaktraga di lau khawba chatpa yadraba lau khoiba chatpa yadraba lau lingba chatpa yadraba lau pengba chatpa yadraba asigumba yamna kari haisige mafam amakak oirabaneba Dr. Kiran na habigre Imphal Dimapur Imphal Jiribam chat lambi sibawda akoigi national highway sibawda akoina chatpa sibawda ningtam chatsabaje ngasi bawda ngamdadana leiribani kana gumamta masigi mafam sida ningtam chatlo haibase masi chatpa ngamdadana leirinebako aduna akoina thamjaningi wafam di hojik president rule amagi makhada Manipur si chalaibanina Manipur sarkar si leitre government of India gi sasan ne hairiba non PR sarkar amal lei haibase masi uthokpaside khara thengmangre aduna akoi gi tampaki lamda su dumangaire mipum khunimak yamna chamjaba khungang daga leiba mi sing sina ngasi maning makha tamngai thaba ingang tawba ngamjedaba labuk masagi labuk tabok chatlaga harvesting ge activity mayam ama tawba ngamdaba asigumba mafam amada khoise hingi baneba aduna sasan lei haibasi bogdi let it be a popular government let it be president rule government sasan lei haiba sibogdi ko promptly hojik leiribasina utpham thu e habado ai ahan ba round chita thamjage okay thank you very much Raja yam marik chumba world thambiri makha chathaja boina ai khoi jajalan da lakchage jajalan ngasai gi Churachandpur da leiba civil society organization kharane di khoi shut down tawi khara mane di dum support tawde sig matang da khoi gi Kuki NP Manipur gi khoi gi apex body community mana hariba operations yang kanna condemn tawi condemn tawbadana tana makhoina thamlakpa warol si operation by the paramilitary forces on the UKNA is termed as grave injustice ne haibu Kuki NP ne haire iba adubu Jajalan da ina lakchaning se uja suji sangdok haidi sangdok ni taram matungda haugi September gi tang
ꯃꯔꯤꯗ ꯑꯃꯨꯛ ꯑꯦꯛꯁꯇꯦꯟ ꯇꯧꯈ꯭ꯔꯦ ꯀꯣ ꯃꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯗꯤ ꯊꯨꯒꯥꯏꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯊꯨꯒꯥꯏꯔꯒ ꯂꯥꯛꯏꯕꯅꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯤ ꯀꯨꯀꯤꯒꯤ ꯃꯔꯛꯁꯤꯡꯗꯁꯨ ꯃꯁꯤ ꯑꯗꯨꯃꯛ ꯍꯥꯏꯗꯤ ꯅꯥꯛꯄꯨ ꯇꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯋꯥꯠ ꯏꯁ ꯔꯥꯏꯠ ꯑꯦꯟ ꯋꯥꯠ ꯏꯁ ꯔꯣꯡ ꯋꯥꯏꯠꯅ ꯋꯥꯏꯠ ꯕ꯭ꯂꯦꯛꯅ ꯕ꯭ꯂꯦꯛ ꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏꯁꯨ ꯈꯪꯉꯤꯕꯅꯤ ꯑꯗꯨꯕꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝꯁꯤꯒꯤ ꯊ꯭ꯔꯦꯠ ꯁꯤꯗ ꯃꯈꯣꯏꯁꯨ ꯀꯤꯗꯅ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤꯁꯨ ꯇꯧꯐꯝ ꯊꯣꯛ ꯃꯊꯧꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯁꯨꯝꯕꯁꯤ ꯑꯗꯨꯃꯛ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦꯅꯁꯨ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏꯒꯤ ꯅꯟꯁꯨ ꯒ꯭ꯔꯨꯞꯅꯤ ꯃꯈꯣꯏꯁꯦ UKNA ꯁꯤꯗꯤ ꯃꯁꯤꯗ ꯑꯃꯨꯛ ꯍꯣꯏ ꯀꯨꯀꯤ ꯑꯣꯏꯔꯒꯁꯨ ꯃꯁꯤꯗ ꯌꯥꯝ ꯀꯟꯅ ꯀꯨꯀꯤ ꯏꯟꯄꯤꯅꯒ ꯃꯈꯣꯏꯅ ꯊꯝꯃꯛꯏꯕ ꯇꯔꯝ ꯇꯧꯔꯛꯏꯕ ꯃꯈꯣꯏꯁꯤ ꯃꯈꯣꯏ ꯍꯥꯠꯂꯤꯕ ꯃꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟꯁꯤꯗꯤ ꯒ꯭ꯔꯦꯞ ꯏꯟꯖꯁꯇꯤꯁꯅꯤ ꯀꯥꯏꯅ ꯊꯝꯃꯛꯄꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯣꯖꯥ ꯖꯂꯥꯟꯒꯤꯗꯤ ꯀꯔꯝꯕ ꯃꯣꯠ ꯀꯃꯥꯏꯅ ꯄꯤꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯕ ꯑꯃꯁꯨꯡ ꯀꯥ ꯍꯦꯟꯕ ꯊꯕꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯊꯥꯖꯕ ꯑꯗꯨꯒꯤ ꯅꯤꯇꯤ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯂꯩꯕ ꯂꯨꯞꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯁꯤ ꯀꯩꯅꯣ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯗ ꯍꯥꯏꯇꯥꯔꯦ ꯚꯥꯔꯠꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯗꯨꯝꯕ ꯀꯩꯅꯣ ꯃꯈꯥꯗ ꯄꯔꯚ꯭ꯌꯨꯗ ꯃꯈꯣꯏꯁꯦ ꯄꯨꯔꯛꯑꯒ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯗ ꯃꯈꯣꯏꯁꯦ ꯄꯨꯔꯛꯄ ꯌꯥꯅꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯗꯤꯃꯥꯟꯁꯤꯡꯗꯣ ꯂꯦꯖꯤꯇꯤꯃꯦꯠ ꯑꯣꯏꯕ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯇꯩꯗ ꯑꯀꯥꯏꯕ ꯄꯤꯔꯣꯏꯗꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯁꯃꯨꯍꯠ ꯑꯩꯈꯣꯏ ꯈꯟꯅꯕ ꯂꯩꯕꯥꯛꯁꯤꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯁꯣꯂꯤꯗꯥꯔꯤꯇꯤꯗ ꯑꯀꯥꯏꯕ ꯄꯤꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯈꯟꯅꯕꯗ ꯀꯥꯏꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏꯁꯤꯡꯗꯣ ꯈꯟꯅꯔꯒ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯗ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯄꯥꯟꯗꯝꯗꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁ ꯒ꯭ꯔꯨꯞꯁꯤꯡꯁꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯂꯨꯞꯁꯤꯡꯁꯦ ꯃꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯤꯁꯦ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯨꯞꯁꯤꯡꯗꯨꯅꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯗ꯭ꯔꯤꯝ ꯂꯦꯟꯗꯣ ꯐꯪꯅꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯚꯥꯔꯠ ꯂꯩꯉꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯃꯥꯏꯅ ꯍꯤꯗꯟ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯊꯝꯃꯀꯥꯟꯗ ꯆꯠꯊꯕ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯈ꯭ꯔꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ within the parameter of the Indian Constitution wari sanabi khungthang se lakhibadi 2005 tagi hauraga 2005 tagi hauraga koigi Ministry of Home Affairs ki makha da satharamba adede Manipur government yauraga adumain toraga su agreement tonarapa 2008 tagi adai makha tarakpada hanna yauram daba adugomba keno kharasu group kharasu insurgent group kharasu amuka nauna hꯧꯖꯤꯛꯀꯤ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤꯗ ꯌꯥꯎꯕꯒꯤ ꯋꯥꯐꯝ ꯂꯥꯛꯄ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯗꯨꯒꯨꯝꯕ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯒ꯭ꯔꯨꯞ ꯑꯅꯤꯒꯤ ꯃꯈꯥꯗ ꯃꯁꯤꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤ ꯆꯠꯊꯔꯒ ꯃꯊꯪ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨ ꯃꯇꯥꯡ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯦꯖ ꯑ ꯍꯣꯜ ꯁꯤꯗꯩꯁꯤꯗ ꯑꯆꯧꯕ ꯏꯁꯨ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯦ ꯐꯖꯅ ꯐꯣꯂꯣ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯃꯔꯨꯑꯣꯏꯅ ꯒ꯭ꯔꯥꯎꯟ ꯔꯨꯜꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ military operation haitare makoi operation si makha tan chathadabra or chathadabra dui question de ama choba wahang leiri adagi extortion gi issue da ama choba wahang leiri lepak si gi peace and harmony da akoi gi ama choba threat leiri aduga haujik su akoi gi state series da thoiba maruaina maitei amasung ku ki ani marta akoi 2023 gi May dagi horakhiba adugumba keno sida akoi violence sida haitare sesiramna achauba involvement leibagi wafam masi national media fawda khoi masi report tonadana tongan ba independent agency kaya na faw report tonadana bharat ki adumba parliament ta fawba masi gi issue se MP singna raise tonadana achauba sigi question leiri si leina sigi marak sida Manipur leingak na adugumba keno singdo militant singdugi marakta khanaba militant group haratagi ceasefire akoigi su se masi Manipur sarkar su yauna tawnabanina Manipur sarkar gi oina di hantu e haiba adugi warepna singba akoigi assembly da warep lawdana leiriyeba ko sige marak sesida akoi chahi muk moigi validity se lapse soeraba irang sigi manung da haitare matam san leura matungda amuka akoigi Manipur lengak kaigumba leram taragadi
Manipur lengak na madu sungsoi soidana people ki adumba kenoda akoi wishes type people ki apam bagi matungena soidana madu oppose torong maneba Manipur lengak na madu ayaba piramoi ado Manipur lengak se popular akoi government se masi akoi center lengak se na kitang mabuk develop na haitare ko mabuk sen phatana Manipur lengak se masi kano toraga suspended animation da thamaga akoi president gi rule chalai raga thamba sigi president rule chalai raga thamba sigi manung chire sida akoi Manipur lengak ki human adumba essence to piraga haujiki hariba group sing che hanagi su chathariba group sing che nau namuka agreement sign tona khona to sigi da yauriba ground rule sing che masi strictly follow togadra haidana koina khalam badugi ona taina bada haujiki hariba umbrella group sida yaudabani haiba adumba kanglup khara tholaga tongan tongan ba makhalgi activities me ha mama kan nauna tokhalakpagi poche masi lakwa haitare masi khoi kanogi level da su Ministry of Home Affairs ki level da su yamna choba khoi threat moina soidana consider torongani aduga loinana khoi hausiki su da leriba kangbu sing siga su masi gi marak sei sida khoi gi kaigomba moi internal gi oiba yanatabagi issue se leramba yai hana khoina anticipate tawi khoina expect tawi maruwaina khoi gi haukiba July tha se sei sida khoi gi KNA gi deputy chief se masi akoi assassinate toroga hojiki UKNA hariba group sina hatchibagi issue leigre maga loina mi ani amasu makoi mi ahum akoi July tha se sina hatokhibani maduki manungda KNA amasung UKNA sige marakta sowa mai internet keno leramba ya ene khali maduki manungi oiba madu yanaraktabagi kuthanara isigi oiba manungi oiba keno issue lerangani matter lerangani yanaraktabi factor su leinramba ya moi internal gi oiba takko madu wafam do muk laina laina makha tarak pada akoi recently numitare ni muki mamang da haitare ko akoi gi kano si village akoi hanglap subdivision gi manung chanba adumba ti khonom phai haiba village se sigi village si foiba adumba ti haukip haiba no pase masi akoi assault toba masi akoi si aduna maram boraka hospital da pukhalak pada masi si kiba madugi issue duna maram boraka da akoi FIR ama UKNA sigi mathakte FIR ama laws toba aduna maram boraka da Ministry of Home Affairs ki level dagi asi tangai fadana hujiki hariba adumba group sigi mathakta akoi akhannaba akaknaba adumba operation se masi surgical operation haigadra ntraga akoi keno haigadra conventional operation haigadra moi mathakta operation chathabagi potse lakba adugi operation adugi manungda hujik khut thokna bata sibani makoi mari siriba aduga ama phare hariba sigi potse sumaina lakpanena adumaina hujik phaugi oina lariba fact si koina khangjabadu sumaina thamjage matang sesida koi observation koi pijaningba koi opinion haiba tare koi comment haiba tare gadi pasi akoi di matam kaya mamang dagi akoi adum masigi wasi hairaga lakjabani maruwaina akoi irang sigi manungda center gi adugomba paramilitary forces poiro natragana akoi gi defense ki makhada leiba tongan tongan ba khoi kano singse army aduga tongan tongan ba khoi security ki agency sing law enforcement agency sing se masina akoi lamdam se chathari ba adumba kano se law and order ngak na baga mari le na chathari ba thok thoram sing se masi yam partial oiba aduga yengbada akoi misang mikhai naiba manba valley dana ama hill dana ama tawba manbagi thongse sadam tawraga lakpani tawba taraga di rational oina tawba damni Manipur as a whole Manipur gi mafam khudik makta chap manaba miengda masigi thabuk singse paikhat kadabani haiba ofam chi akoi di masigi opinion che akoi pijaraga lakpani ngasi sumantu gi opinion do pijage valley da de maru oina tongan tongan ba akoi gi sergeants mea mamakha koi phagat bagi wafam leikre tongan tongan wafam do operation myam chathadana mifang pon tawagi pot leikre aduga even arambai gi kano phawda koi phadana
ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯄꯨꯈꯤꯕ ꯈꯣꯠꯈꯤꯕꯒꯤ ꯋꯥꯐꯝꯅꯆꯤꯡꯕ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯂꯥꯜꯍꯧꯕ ꯂꯨꯞꯁꯤꯡꯒꯤꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯩꯔꯣꯛꯇꯒ ꯃꯤ 12 ꯄꯨꯟꯅ ꯑꯩꯈꯣꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯌꯥꯎꯅ ꯐꯥꯗꯅ ꯈꯣꯠꯇꯅ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯄꯨꯂꯞ ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟꯁꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯆꯠꯊꯕꯒꯤ ꯊꯧꯑꯣꯡ ꯚꯦꯂꯤꯗꯤꯇꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯏꯌꯦꯕꯀꯣ ꯏꯔꯥꯡꯁꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯤꯡꯗ ꯃꯁꯤꯒꯤ ꯑꯣꯄꯔꯦꯁꯟꯁꯤ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛꯈꯛ ꯃꯤ 12 ꯀꯩꯅꯣꯗ ꯕꯣꯔꯗꯔꯗ ꯐꯥꯎꯖꯜꯂꯛꯅꯅꯕ ꯑꯩꯈꯣꯏ ꯃ꯭ꯌꯥꯟꯃꯥꯔꯣꯝꯗꯒꯤ ꯇꯧꯕꯗ ꯃꯗꯨꯒꯤ ꯑꯦꯇꯦꯝ ꯑꯃ ꯇꯧꯕꯗ ꯑꯩꯈꯣꯏ ꯈꯨꯠꯊꯣꯛꯅꯕꯗ ꯃꯤ 12 ꯁꯤꯈꯤ ꯍꯥꯏꯕꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯔꯖꯤꯀꯦꯜ ꯑꯣꯄꯔꯦꯁꯟꯁꯦ ꯁꯛꯁꯦꯁꯐꯨꯜꯂꯤ ꯐꯖꯅ ꯀꯟꯗꯛ ꯇꯧꯕꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯎꯕ ꯐꯪꯗꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯦꯟꯅꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯨ ꯒ꯭ꯔꯨꯞꯇ ꯌꯥꯎꯈ꯭ꯔꯕꯁꯤꯡ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯅꯧꯕ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯨꯛ ꯀ꯭रिꯌꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯧꯅ ꯑꯃꯨꯛꯀ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯖꯥꯂꯦꯡꯉꯝꯒꯤ ꯏꯁꯨ ꯍꯥꯏꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯇꯣꯉꯥꯟꯅ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯑꯃꯒꯤ ꯂꯤꯗꯔ ꯑꯣꯏꯔꯒꯗꯤ ꯂꯨꯞ ꯑꯃ ꯄꯥꯏꯔꯒꯗꯤ ꯃꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯁꯛꯇꯤ ꯃꯌꯥꯝ ꯑꯃ ꯏꯟꯐꯣꯔꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯦꯛꯁꯇꯣꯔꯁꯟꯒꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯔꯕꯥꯔꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯌꯨꯅꯤꯠ ꯃꯌꯥꯝꯁꯦ ꯃꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯃꯣꯏ ꯁꯤꯒꯤ ꯊ꯭ꯔꯨꯗ ꯑꯆꯧ ꯑꯆꯧꯕ ꯁꯦꯟꯁꯦ ꯀꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯁꯤ ꯂꯤꯗꯔꯁꯤꯡꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯄꯩꯁꯥ ꯐꯪꯕꯖꯥꯠꯅꯤ ꯏꯅꯥꯛ ꯌꯥꯝ ꯈꯨꯟꯕꯖꯥꯠꯅꯤ ꯁꯥꯏꯠꯇ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯅ ꯌꯥꯝ ꯈꯔ ꯂꯩꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯌꯥꯝ ꯑꯆꯧꯕ ꯑꯩꯈꯣꯏ ꯀꯩꯅꯣꯃ ꯄꯋꯥꯔ ꯁꯦꯟꯇꯔ ꯑꯃ ꯃꯈꯣꯏꯁꯤ ꯑꯣꯏꯔꯛꯄꯒꯤ ꯄꯣꯠꯅꯦꯕꯀꯣ ꯁꯨꯝꯕ ꯀꯩꯅꯣꯁꯤ ꯃꯤ ꯀꯥꯟꯅꯔꯛꯄꯗꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯒꯤ ꯏꯟꯇꯔꯦꯁꯇꯨ ꯂꯩꯅꯔꯛꯄꯗꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯅꯧ ꯑꯅꯧꯕ ꯒ꯭ꯔꯨꯞ ꯁꯦꯝꯒꯠꯅꯗꯅ ꯅꯠꯇ꯭ꯔꯒꯅ ꯁꯨꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅꯗꯤ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯈꯔ ꯇꯧꯔꯛꯎ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯕꯨ ꯇꯧꯔꯛꯏꯕ꯭ꯔꯥ ꯑꯅꯧ ꯑꯅꯧꯕ ꯒ꯭ꯔꯨꯞꯁꯤꯡꯁꯦ ꯊꯣꯔꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜꯗꯒꯤ ꯃꯥꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯗꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯅ ꯑꯀꯟꯅꯕ ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏ ꯂꯩꯄꯥꯛꯁꯤꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯦꯖ ꯑ ꯍꯣꯜꯁꯤꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏ ꯃꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯃꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯄꯔꯦꯁꯟꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯆꯥꯟꯅꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯅꯦꯅꯥ ꯇꯥꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯔꯦꯁꯇꯣꯔ ꯇꯧꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯁꯤꯒꯨꯝꯕ ꯑꯣꯄꯔꯦꯁꯟꯁꯤꯡꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯁꯤ ꯆꯨꯝꯃꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯄꯥꯝꯕꯗꯨ ꯄꯤꯖꯒꯦ ꯃꯁꯤ ꯅꯣꯠ ꯑꯣꯡꯂꯤ ꯗ ꯄꯥꯔꯇꯤꯀꯨꯂꯔ ꯀꯝꯃꯨꯅꯤꯇꯤ ꯀꯣ particular community amada nataba madugi mayokta nataba madugi mi sirakanda particular community dugi mi siena akhoina harauba moigi mi hatle particular community dugi mi khara hatle na hairaga harauba gi wakhalon du nataba particular community du ta natana atai singi mafam sing da su akhoi ain na yataba ain gi mayokta thok toba aduga miyam gi punsi amsung lanthumda akiba tuzumba piba that kind of elements pasiti akoi neutralize tobasi si tangai fatana lepaki rule of law is masif kano tong na bagi ta enforce tong na bagi ta lengang na paikhat pa khongthang amani masam ni strict way na lehaningi mafam khuding wakta ha mafam se thamjake aduga makha tarakpada akoi gidi counter insurgency operation da mi siba or sidaba madu Bharat lenga kamasung akoi gi kenoga gi marakta administration amasunga adugumba elements indugi marakta thokpa adumba thodomani akhoi gi miyam na pami bati kaino hai kan akhoi gi miyam se extortion free oiba aduma social environment ama lakpadu ne ba khoina pamjari se adani shubada akhoi gi miyam se nena taba kanagumba amatena akhoi gi dictate toba nataba nena taba as per law as per rule akhoi miyam si as per constitution as per social norms akoi me am se jana chin ne hingmin na bata kai go ma khal gi disturbance ma ta pibirak ta si pam me ba are buffer zone tauri me am se masi akoi lok thopi ki ba masi lehen da ba pami masi gi mathak ta akhan na ba akoi gi lenga ki akhan na ba dum ba kano se military operation se masi chathani maram de buffer zone haira kanda akoi lambi se chathok chasin tawbada kana gumba kharana thingi or thingde haba issue se masi lothu haninge masi lehaning de particular community mana yadri phawa lambi si chatpe yaroi haibagi system da chatpan chalan bangam de haibagi system da leiba se masi bharat ki lenga ki mai da yam chauna abuba kali
ꯀꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯥꯂꯦꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯎ ꯈꯨꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯚꯥꯔꯠꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯩꯈꯣꯏ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯑꯗꯨꯝꯕ ꯄꯥꯔꯃꯅꯦꯟ ꯁꯦꯀꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔ ꯐꯥꯎꯕ ꯕꯤꯠ ꯇꯧꯔꯤꯕ ꯂꯩꯄꯥꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯒꯤ ꯃꯅꯨꯡꯗ ꯄꯥꯔꯇꯤꯀꯨꯂꯔ ꯄꯤꯄꯜ ꯈꯔ ꯃꯐꯝ ꯑꯃ ꯐꯥꯎꯔꯒ ꯆꯠꯍꯟꯕ ꯉꯝꯕꯒꯤ ꯃꯥꯒꯤ ꯁꯦꯀꯨꯔꯤꯇꯤ ꯃꯤꯖꯔꯁ ꯑꯗꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄ ꯉꯝꯗꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯄꯨꯛꯆꯦꯜ ꯁꯦꯞꯄ ꯃꯕꯨꯛ ꯁꯦꯞꯄ ꯑꯗꯨꯒ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯂꯩꯕꯗꯒꯤ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯁꯤ ꯌꯥꯝꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡꯗ ꯃꯁꯤ ꯊꯣꯔꯛꯄ ꯑꯗꯨꯝꯕ ꯋꯥꯍꯪ ꯑꯃꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯥꯡꯄꯣꯛꯄꯤ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯅ ꯏꯝꯐꯥꯜꯗ ꯂꯥꯛꯄ ꯀꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯏꯁꯨꯁꯦ ꯌꯥꯝ ꯁꯥꯡꯅ ꯂꯩꯍꯟꯅꯤꯡꯗꯦ ꯃꯁꯤ ꯂꯣꯏꯍꯟꯅꯤꯡꯉꯤ ꯂꯝꯗꯝꯁꯤꯗ ꯅꯦꯅꯥ ꯇꯥꯕ ꯃꯤꯌꯥꯝꯒꯤ ꯑꯗꯨꯝꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃ ꯑꯩꯈꯣꯏ ꯔꯦꯁꯇꯣꯔ ꯇꯧꯅꯅꯕ ꯈꯣꯡꯊꯥꯡꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯊꯧ ꯊꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯦꯀꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯖꯔꯁꯀꯤꯕꯨ ꯑꯣꯏꯔꯣ ꯑꯇꯩ ꯑꯇꯩ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯏꯐꯦꯛꯇꯤꯚꯂꯤ ꯑꯗꯨꯒ ꯇꯥꯏꯝ ꯕꯥꯎꯟꯗ ꯃꯁꯤ ꯊꯕꯛꯁꯤꯡꯁꯦ ꯄꯥꯏꯈꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ Okay, thank you very much. Makha jabo ine oza Kiran de lakjage. Oza Kiran nakala marom da koi ngarang han khana bada sudu mo yaw jaba koi gi Union Home Minister Amit Shah na thamgiba koi Bharat si dharmasala nate illegal immigrants sing even Bihar gi bot thada bada ho thada larom hairi ba thabak si even Manipur da su masi thabak oina pangthokani haibagi statement ama su thamni adu mari leinana koi gi hana अखोगी मणिपुर दा इलीगल इमिग्रेंट खंदोकपगी मतंग दा हानगी अखोगी फॉर्मर चीफ मिनिस्टर नोंथोंबा मिरेन तौरीबा थबक सिबो ता करि हाइनी अदुगी मायोक ता ngang अखोगी हाइ नागालैंड अमदी मिजोरम की चीफ मिनिस्टर सु मखोगी सु होजि ओजाकेरन सुंगल साइ पनबिगिबा मखोगी मैसिव ड्राइव ऑफ इलीगल इमिग्रेंट्स चथरपा अदो हाइरिबसिदा ngsaigi sidlak chanibo wafam je khoisi adumba indigenous ni di haiba indigenous ni haraga su separatism gi wafam amadi aduma klai kuki singna jalangam gi manglan adum ngammi mangli naga singna nagalem gi manglan se dum mangli adumi mathakta hajik thoi ba manipur gi May 23rd tagi thoi ba masigi achauba issue si May gi 3rd tagi thoi ba issue si ngasai illegal immigrants sing si khandokpa hauba adagi khogi reserve forest protected forest masida khogi tathoba photoba yang laigre adu betargadi zakirna su sai panbiba haiba illegal immigrants sing si ngasai makhogi dream dudi nakal marom da zakirna du makthamse ba whatever makhoina mangliba manglandu mangphangno ba mangphangna da ba habisi maphamgi matamgi matungina adumak laksagadabani aduma pu Manipur si mache tana kaibe yaroi habasu idea of Manipur gi wakhalon da masi gi kano sida du miyam si changchen da leiminari bane adu ibatargadi hai basi hoji ngasagi intelligence failure ma lei habagi statement si khoi gi hanagi former chief minister na thamgibam su leiri dubu hoji ki UK NAG makhoi kader si bagida intelligence full phange harbatum da haiba operation je changba da makoi mi mari sire ama soe haiba khogi paramilitary forces ki moe hom chwe adu retar gi Manipur da lairiba khogi chap chaba hojiki prevailing situations gi chap chaba solution di nga ki oiba sigumba operation sinadi porakani habadi thajadeba yamchu adu retar gi sina ngasagi Churachandpur da leiba sing da su yawning da bakangbu da su total shutdown to badam yawning da bakangbu su dum waba even akoi Imphal area da su akoi shwai da karigumba ma torok da yawning da bakangbu voice raise ta oroga su miyam gi karigumba ma la ka ta habagi si da su dum yawmin na ba adu ga ta ga di khwai da gi maru ordi chap chaba solution du mane ba ngaki intelligence report ki matung ina operation khara operation changura kanda mi ama ani mari manga hatpa khogi chwai da lei ba beli gi tasu phare pulle haiba adu dudi nga kineba mi akhoi miyam na pamli bi sidi chap chaba khogi concrete oiba solution duneba sigi matang se zakiran kamai ni yongge
I think I say mamang na thamjagi ba four state of democracy gi poto yamna chingchalaga naina ba mathau tai madugi pot moi mari da legislature executive judiciary or four pillar society press ki moi thodang ai sai ai anjala roge sigi se yamna transparent accountable sincere honesty number 1 da ka we aduna Indian parliament na taga legislative assembly se why it is called temple of democracy madugi poto elected sing number 1 hana understand to mathau tai then first and foremost duty any hype do karino to protect the dignity of the house because there is to protect property and common people's life to ne sigi pot se hana khangada ne aduga long term planning yawo pot amasangi aduga planning ji tawraga lay adum ekoi gi singa sagi legislature gi executive ji moi tawum to tawjaraga su ekoi gi kaino hai tare koi constitution gi manung de yawraga si tawraga si tawraga ti natraga ek lay riba India gi law Havidi BNSS was one grain hana Indian Penal Code, IPC, CRPC, ham all level ko. Maming on makak na yaroi. Aduga si hapsel have any yaroi. Madugi pot yam exemplary of punishment sing hai tareko. Madugi aran batori was sing to the wrong doer sing to the Pibama, Miam Kangna, Masi Yadi Han Kangan Masume. That Adugi matam to the Indiagi laws yam sati, yam kalli, rule of laws and avalam damni hai kandune. Not the Hujiki Equina Hajari was sing I tam tozava. They are habitual liars, they are parasites. Nobody in the world makoi bab tahan mangam leite aduga makoi jidi terrorist ne haise terror form ni mayam da aduna aikoina hujik se aikoina han gi moi mari gi matang ja ina thamjo haiba targadi koi tawjalan yauri koi le koi yam birenda yauri anchor su lebidi witness orangone to mayam panelist sing sum haiba se ko se aikoina hujik pr faw fail or lamdam ni ramdam manipur na face story se ne haiba se masi kanada no chakchik thili je kana mi akoi gi machin tumba amana ta sonna thamoi da thin badona union government gi moi gi kano da high waging because constitution has given us a right to express our whatever we have in our mind under Article 19 clause 1 subclause A of the Constitution, right to freedom of speech and expression be in the co. Other some high was the PR fellow hajale then PR Tamamarum Grayino state government machinery fellow by ministry fellow kanda in the protect hajarito. Union Kari protect on the Pikba state Masazima, Bihar Gumba, Chocho Wallam, UP Gumbagi, and district Masanga, states Manarungani, Wariniko, pull up areas. Even Ching is agasing the 90% in a lay from Nina. I could believe because you worked the control to Wunga Maktra when he was young. See, post the Quina, Totelo the Qualastroga Tame. Karam Karam Minan Mayon Chong Gaduno Santi, my Procodino High why military crackdown is not done. Yes. Till that, I think this is the first step. Yarakta Budagiko, Mayam Law, we have the Lapodagi, Toropan and Lowy, other than even I say, Hibaduneba. Even Equigi, Mezugi, Potamak Loracanda, Mezurangi, Mugi, Mekano, Mingamak Loracana, Mugi, can shame no one of Manipura, Quina, and so some Pruto Mehaise. So some Pusitas and had a lower collapse tower say, Quigi belly the lower order, presents up Sunday have the Hydroco. I don't Makoida to Pottery, Makogi planning to the under the Jalingam project, Makoi Tone. Then Makoina politicians in Shangwell, terrorising Shangwell, terrorising Tawe Aduga, Tasena Makoina Carino, Haikanda, gateway of Southeast Asia, Moriese, Masi, Southeast Asia, Ekogi, Trans Highway, Transit Highway, Taubugi, Haribo, Lamzi, dominate Toga, Im the Manipuri economy, had a Tidu Ogamakuna control Toga Tamaga, Madrid the heck, Ekoi cookie, Pruki, cookie, have a posina, Makoi Prup to get umbrella and a Tupaga Hyptare, Makoi Matasing, Haragadi, Namchilaga, cookie, Makoi unification Minda, not a Zalingam project to Minda, not a separate administration to Minda, Indian soil, the Towana Targa, and over great country Masagi Hamadi, legislative power be unit Bentormaga, last Zellingam project, the Mungo Tong into Bose. No Mogisum planning Singsi, cookie terrorism to Pelo Shalak. Pelo Shalakan de Cadore. Adugi Makoina, the Shang Harry the Pelo pushing the Makoisi, Nawakanda, Zaza to Wokone. She was a monitor Posica in Wakana Husiksi, Mogila was si Haki was Makoina Masi, Yaning the Pungu and a CSO Miam, and Hanagi Mangadi, still till dead was it continue to remain. Moi shut down Zico. And my power packed up, but is still peppered in my paiko. You don't think peppers in the my partner to the happy Minaco. Then I do target Mokoina. Gateway home economy young lens home Crino was the Hajagi Infal More Lambima, Impal Dimapu Lambima, Impal Jiribam, since it totally Maquina had the extortion, kidnapping, a siren some time, Copamam, Toga, Tamaga Dominator, Tamaga, and Asagi, Yada, Dragon Kulai Piper, Taduoki and Kangalaga, Mayam Sinchetum, Taptoga, whether by the non Su group or Su group. Maduri Potu later with the Moikoki, Kulai, I was in the Adam Torponam.
sumbu pot mayam chine ko military kick down da last de ko si po siang bi bo government of India gi geopolitics ko ne hai do adu gi pot mayam sing du gi manung chen na hai tare ko ma khoi da seng na hai ga di ma khoi masel se akong khang na ma khoi hatok no ka ne na idi lawi khulai pai ba sing si even su de yarom ma sing sinam kai do ni hai kan da madu de amuk ai gi wakhan ni ko Ministry of Home Affairs na ta central government gi miyeng ma kha da su kanggu sing si toro kan da ma khoi na nan su kanggu gi leader sing si kana kana no ma khoi khulai pai ba leader kan pam ma tholai bi sin kana kana no leader oi sin kana kana so point toro ga thil la ga ai tare su da legi kanggu gi na te ko si amuk toro kan da madu gi wari chan ra lo shin ba ya bre yeng ga ai taw la hai ba pan bo rom me nan su kanggu ru ching hilak ba ya bre yeng ba se si se kai gum ba yarak tra ba wari sabagi pot tawai khoi gi separate land separate administration separate union territory legislative power and tawse sum lai raba ador targati makoi se soidana loishin da honor kan khale amuk su ekhoi se mayam na haibani koi na haibani te adu gam se sumila le khangde adu ekhoi gi wakhal da praja miyam na ngasi manipur gi praja miyam na saithing saina mayam ama armed forces special power 1950 aina beli gi jaga da phangi ba poto ngasi singi da amat leite ude hati haibani te kana de hamde ambush to de hamde ns na mayam hat ke ba ama to ba de beli gi la lo sing hat ba madudi la lo ba ga government gi makha da lai ba khoi gi kano gi khulai pai ga ngai ba sing do khoi gi manipur praja miyam gi nga in le ba khoi gi kano sing army sing pram de sing ga kapna ba si hauna sani amana sovereignty tan bani amana Indian Union kai bi yaroi haibani Indian Union makha lai ba po ne ba sovereignty tan ba thing ba ka sung ngam moy maram ni masidi amamang de gi NSN ang was same thing ai da hai tare khoi ne ko a list khoi gi NNC gi mamang de gi hauna ko 1946 gi mamang de gi hauna khoi gi 1918 de gi hauna naga movement haur ga moi di formation tor ga mading NNC declare tor ba 1929 da ma khoi naga club semak pa gi pot mayam history la kan ma khoi Simon Commission da ma khoi na demand to ba naga territory do remain untouched over like the kind of pot mayam do mari sum samdara kanda makhoi gi taseng na haga di angami AZ Fijo haibu nupadana NNC do Nagaland an independent state on August 14 1947 gaina they people Indian declare that we can lady me moi diko si pot lai matam da moina 9-point agreement je moina governor da ngasai submission to matam da madu reject lak podo madagi makhoi chu makhoi na kari hai tare madu rejection lak na Fijo na haire madu gi kaino da guarantee full sovereignty for Naga nation do lai trabnina masi lalaw gum gi chatla kana ngasai dam chema ko potune moi ga tanate akoi makhoi pok tringai da hai tare NSN pok tringai da manipur gi lalhoba 1964 da Lincoln pa lalhoba lai 61 years phara ko then 1978 Lincoln pa 1977 ko 1980 Lincoln pa mayam amasu pot lai ri aduna swai da manipur gi taw post da akoi gi hojiki Fijo gi pot matam du da ne akoi na hojiki AZ Fijo gi matam da ni mana provincial party sem na bo honar ba pot se maru sem ma ga di khoi ngasi tinari phami myam leram da su yai kai manipur lera maroi manipur have mingji sema magadi sigi plan ne moi tormi se just like that uji cookie na matau tamaga jalangam project mongda Mizoram de khara manipur de khara Nagaland de khara Assam de khara Bangladesh de khara natraga Myanmar de khara lawra makoi su ama sem gena amuk matam du da angami japu Fijo AZ Fijo na tormo pot wakhalon do madu gi pot re makoi na matau tamu copy dorji copy do budu da makoi gi manglan je tekre na ni koi gi 23rd May gi 2023 gi me hongi pot 23 May dure adu gi mamang de gi hauna April gi lo selak ba dai de gi hauna moi gi release ba ko pam jim mai tha ba hu de gi tek ba hu gre tek pa ni na moi je khangok da tek kham ni na nung na tek ba samba ya da dun ngasi di makoi gi manglan do kai da oi da ma phau na roi aru Indian constitution na jo ai wakan da di makoi na tali po si IP ni thaje de adu ta ga di makoi hojik lairi ba pot mayam sing da gateway sing gi thingjan ba khona re hauji koi na moi na buffer zone tham na kyam koi tham gani ngap yaroi masigi post ne khoi gi border kano da state oi ba international border ta na re ba khoi manipur si oi mano ba sigi post Delhi do ora mone Kolkata da ora moko nataga Mumbai da ora moba khar chaw city im do ora moba khoi tori pot se metropolitan city amagi jaga thok por moba masin numini ni gum da lotion gi ni no mogum phadana lotion gi ne ba kai gi no hai kan India gi image so en aro ta ga still khoi aina haiba nate hana naga gi intercollector oramba RN Ravina mana thamgi ba statement khoi ngasi dingjang ba ho yara bani Indian Army na irang ji horok matam da Indian Army gi maru ba sing na thamaki ba wapam sing hoji thambi ba wapam sing
mark the thamgi mo khoi seminar sing the thamak wapam sing aragi even parliament the union home is tham wapam sing aragi swai the media na ko to sing social media thadro sing tongan tongan nakan sing sum yen rang matam da ekoi na hujikti ekoi da seng na harga yam lu wa phibam mamada ekoi gi manipur gi situation sing asi de ekoi na face to bone face to yo po se ekoi na ngasi di ki rega mamai sien gadra haiba po to ne ekoi na ngasi ai chen me yaro do pot amane ado tagre ekoi na Southeast Asia country manung da ekoi maning makha ta maning do pan bele ba oina sahi lesing ani oh mari manga gi puari leibane na masaki script masaki culture masaki tradition everything came to watana even China na le pot any pot XY jet niko lay pot do sat man na ko lay jaba pot mi masing yam jatra so lay me ha pot se no magi sum ko di masing yam je latri ne anu mangjal ni population da akai bala ini adu gi mathak ta mu ko gi influx social ko me yam sina unnatural growth si 200% ka ba yawrani national record to world record kya lagi 17% ma ka 21 but kai no hu lay bani adu moi 200% ka ko lay si adu ba ta ga di ekoi kari to bu tai hai ba se maswai da ekoi na ngang yo sing je ekoi just was talk ne nine high da maru e bude ekoi na makoi onjal laga chai bai na te hoji mikhal mirep mihut sigi posigi kamaina mikhal da ekoi na thengna gani karamba mirep thado kani karamba mihut ohen gani haiba point ahum je sigi posi koi still koi study to ngam dri hoji chu adu ekoi ahan sing nungsiba da bagi pot thok se ahan sing thazda pot to si an ju yaw sanu ahan gi mathina sa phu meli angangi mathina rocket sai koi ahala man hainer mani ku chumra lam ko sigi wahai che kasi koi chingchalaga amuk yeng che angang atana government paraga su madu he akai badum lakani ahan ngatana paraga su outdated oi harakani yanaraga paiba mathau tai adubu youth ta khare ne importance piraga na sing de important piraga lewak se amuk tang thongna leibudo aikoi matam ma da aikoi nei haibudne aikoi su yam na haibana te English ngang ba yam haibana te Hindi ngang ba yam de sagi lon khara ngangjeri sim ngai re ko adubu aikoi ne se English khara thela ngang ba mai tirun da handok pa ya da du da aikoi gi da seng na English na khara samba laisang kai temple of democracy laisang do ganatantra gi laisang kai haira ga kitang ngai ta poram la ko da mayam ta koi kitang hap da da koi gi lonyan yaw ni ko so isana ya jai ko se koi na haitra ba khangdra ba haitare ko jo adu takpi tambi na ba chingbi na ba koi na ju thi bu wat pa chingbi na ba le ta ba kira nangi do lali jalal nangi do lali oja bire nangi do lali na haibi na ba koi masen tana na ba gi lai ta ba isa gi ego isa na chungang chumi hana chanar proposal nga si de ko yamna kaino tawre awa ba pot amadu sing tharaga lakpane ai koi tana bagi tanja laitre angang chumnare then social media da ai koi masen aman laung gyan ta dre uji kanana leader no kanana followers no traga kanana kai da khangde kanana mathak makha khangde thaksi ka sei bewa thoglo nai do ngasi koi mangjala abane ba ai ngon gi hawon chingna ai ju kangdra bane ba ko khangda ba ai koi ngasi di kege ni yumbi oraga ai koi na sidega discussion phamini kai phamje sometimes am gona punsi ngang ro jan amuk su ngang ro ina matam chang nam potha ro ga su bo padam ka thalaga sum le amuk su khara su ngang dragadi masi yabra haiba pot se ekoi su upai le taba pot haiba tare adana British ki matam da ekoi gi administration ngai na torma potuna madura yum mor kan tongan ba interpretation je on na hangnarak potuna ngasi di ekoi si ekoi gi princely kari hai tare nature hama yaw bani khoi gi Manipur gi maitai oigera maitai pangal oi haigera ndra pangal haigera leribu mayam sing chena he haiba se oja chima ya siko si kari gi no hai kanda masigi yaw bani na makhoi je punba yadri ni hai ningdo akai gi no adu di na kopna chum yeng kanda lambe madu subject kai so aduga kaino da khoi gi ningthau gi sajat lijat loina masa je isa je chele nu pi ju nu pa ju ai ningthau ni aina ai ta ga dawni ma ningthau ne na ningthau masa gi sa adom chatle haiba potu lakpani na chumba apik paman ba aduga state ki oiba future gi oiba ekoi gi generation sing gi oiba isa gi na saktab loina mak mang ba ya ba poto iba mayam sangchele be sing na taw iba sing se ngasai gi mikhal mire biuta madu gi base aina hai mkhoi ka tagi intok wa na te ko mkhoi na miyang gi mihut ni people representative ni they are the lawmakers they are the legislators they are the parliamentarian hana labor kangu sing sigi mkhoi chap chab law ma common law ma sema kanda adugba aran ba taw bagi achum ba taw bagi na ekoi gi justice pangna bai damakta ngasai gi even judiciary su nungai na ba executive nungai na ba pot mo gi tawmin na to mkhoi ahum gi pot to yosubi mkhong hum do na ma te khradi bera ka ba lei do mai khoi ti lei dong lei ba aduna amuk su irang se kona si torgo loisan ba yai haina na ta military crackdown torgo jo hai ba se totally tawning do su leiram godra hai se chingna bung lei mam de adum ma yam do leitrga di madugi damakta counter insurgency ki kai thori ba paisa na ta atopa mayam sing do krai da ekoi na talu ne khan ba yarom godra
directors mayam da masi dem khara tawla thampai kaina khanba leiba jala haibadani aikoina huji khala ise then adu taga di aikoina sumba mayam sing sida aikoina ngasi di aikoi challenge sing da aikoi ta sengna khulai paraga thola ga onjal lut tawba krap da di moina tawdu lali haina prajana haiba ngamdaba kogi sing or su ko aduga madugi khulai pa makoi proof ni jati ne tarokanda madu hala ga na lali mi hali yes phabi ya natra punbe ntra nungui pai ko class lim dil lali hairoi su sign tawna bu hala pone haidi lali haibdu moidu yabi ya natra bu du swain tawsala abna di law and order gi pochi mana control tawning ba natra control tawna ba leiri ba machineries me amauta adum failure o helba che ekoi people ekoi gi kano movement sing che masi sinara ana adum khali aduna ekoi ta seng na ga di ekoi government of india na ekoi mitai gi natra ga mitai ekoi group indigenous people me am gi movement sing che sonda ba ngai ri bra aduga nakal amrom da nga sai gi sin mi jo kuki kangu sing chi nga sai gi su gi marum da sathagi ma mayam duga moi gi umbrella da tuppi ba moi kuki la lauru ke no yupu gi tuppi du pot da madu ngamak tra na moi jele mo je kai kana ano no sengol sing ta uga da na moi di mathang mathang gi plan ya lang godra sini adu ma khoi na ngang statement condemnation letter tholo ku matam da mari si bai matang da hai ba lup tu na dum tholo ku matam da last line ma yawe Constitution of India ekoni kai khum nai Constitution India gi makung in a central gi leaders sing amadi paramilitary forces ga wari chana ba natraga makoi na toriba thabak torom kudi kai khum na uli haiba ma na loishal le moi poto haifet aduma wari mana adudi kari gino matak tana madugi do tummi ngai da hat pani adu tobuni mai ama iramaga last ki line adu tai that means they are silencing themselves moi non silent ta tawjare ba ma last aikoi je government of India gi matak tari koi lan hobu ngamoi aikoi madugi pot thengna bu ngamoi haibadugi akiba parengam de moi yawi ki da nate kishan da bane adu dagadi kari maram gi damakta paramilitary forces sing khangde any forces oijnu laiba sing taiba CRPF oijnu BSF oijnu Gurkha oijnu Manipur police oijnu IRB oijnu adagi any program oijnu MR oijnu mayam laiba singche sisina sumbo jaga sing da madugi mafam mokoina muthatliba thadaliba mayam de koi chai da check mai lanba yadre ka de yangang popi henga pe yadre palien dagi henda pe yadre are som da kathil mambi dagi yadre si tawtre haibe mohutta moi mayam lai do tolop chari do Praja miyam gi text tawga leiba do makhoi na ngasi tawba horba pota even mi hatpa matam da song thora kana phone na thola ga si lali haiba ngami bu kangu sing do madu hana sympathizer ne na uji ikeder natraga suko they are the supporters they are the sympathizers of all those terrorist group and under that BNS or BNSS conspiracy the yaw kango ni support to ni lalo bune na or Indian terrorists eke to wan to mayam su lei ko aluga even afas pas su mayam ma ampo morum da su lei gini ko sugi matung ina chana ba lo do madugi matung ina far ga pul ga buk to ho ba aru ta ga movement sagat pa se aran ma thol oe asum ga na sagat pa di aikoi gi kolau de aikoi ta seng ne right to freedom of speech expression piri ba then aikoi article 14 ne 32 bokta right to equality de horo ga piri ba mayam sing je sigi enjoy to hundre phangdre habi dang de human rights chal kara national human rights chakera aikoi na law sira na da aikoi na to ba yamna violence yaw da ba protest form of protest aduga demonstration mayam sing do to budi kai de aduga aran ma khulai pai ba lan de kai na hai ko po sing je sumba sing si de aikoi ta seng na ga di yam ngai te aduna sigi position sum lai ga di aikoi parallel line never miss is ada du yam yam sa dum chap ting dum chat pado adamana koi government gi thabak tu ga moi thabak tu ga parallel line dum chat lai di marak ta lai ri ba koi praja sing ri chakha ra dum si tam ne na chwain tham jagi okay thank you very much ya marik chumbo world thamiri makha chatha jaboi nai uja birendra da lak jage uja nakal amarom da koi gi president rule si la aba matung da hai di koi gi han popular government amalai leiramba matam sida miyam na expect to ba mayam habidi problem sigi solution ma pa ma dong amlak tabati resign to ro haida resign to re madugi matung president rule lak pa matam sida amu yamna rationalize oi ba aduga haidi military crackdown ga tawdana sa thabak che tawra kadra habagi expectation ji le ra pa gi amu president rule si miyamna mu pamlaktre adugi matung amu hojik se khoi gi popular government amamu leizar again haire adugi mathakta khoi gi governor si arrive governor nate Kashmir gi khoi gi article 376 ki da mazi yam nai singba dugu mane dubu Manipur gi issue si da di governor Ajay Kumar Bala je hero da gi zero ole haibago oja biren miyam na hainari bane adu pu masida aina oja da lak chani bo wafam si oja hojik Jathara iba
military crackdown hairasi military crackdown si miyamna expect tarambani haure na khalasi oja ngarangi dahangi koigi ngarangi operation sina adum pu jada ina lakchani di oja military crackdown si haure hairagasu sida akoi tamda tawre hana khallasu tamgi miyoi khara siba matamda kuki na harauba kuki gi miyoi khara siba matamda mitai na harauba kaigino da laiba ani sigi full of hatred neba lairi se adu pu chaba solution dio za purapasu sungam ngamdaba adano jada ina lakchani si hairiba hojik lairiba sida military crackdown la e haine laurgasu masimaksu sigi marumda hidden agenda amadum leiramgadra namsu khale kaigino da election gi 2027 gi election sida hojik BJP gi double engine se pura fail ore BJP gi la kadar 2027 sida BJP da ticket tana badila dana BJP gi candidate se leira roidra haibagi akibi se leira bane boza masimakna amuk sisu amuk government of India gi India government gi tongan da strategy ama amuk oigadoribra habidi makogi lengak si government je sidana bagi damta strategy ma oigadra habisisu sigi marumda dume hidden agenda ma leiramgadra habisisu ozarbine masisu hangba yaba wahang amara haidana aduma khanje oza kari kamai thambini HEEYAI hidden agenda de soidana ladum laigani politician singna politics tobo matamda makogi political journey sida gain amadi oizaba oithakpa makogi kanaba amadi matam khodimakta adumak iroina da chatlebako si aina ngasai mamangda haijagebdo manufacture plan ama architectural plan ama khak oiba makoina fazana well plan tawrakanda sem sarapa pot ama khak oiba maduna maram orakandani matam amada irang na jangjang laung na kallingai ipam khuding makse kharai khangdana yam thina awana nangnaba matamduda mukhamantri lerami mantri mandol lerami MLA sing lerami leiriba matamdugi lengak sasan paramba akoi gina khanjagiba mihu singduna lengak paduda thoiba irangdu madubau laksanaba honaba matamda ma yamna thauna phana mating thokna thabak tawba ngamde miyam bi awaba se nemda hanba ngamde habadugi pendaba amakhakna mang tharakanda asigumba sarkar akoina semjaba sarkar je leidok sarupudi masi gi ona tainabada president rule la agadi irang thoibase masi thogandanaba ahenba security force thajalerga irang tawriba kangbu singse military crackdown tawrerga masi laksalagadi hena phamam orakani haibagi manglan amada mayamjina khallakanda president rule se thambane hena phagadra haina anticipate tawnarubaneba hojikpudi president rule jine hena phagadra hairaga president rule jina hena kokta khut hamnarakpani hiram khodimakta hojik tawri singse mayamna hojik hangnariba wafam se tasengna suspension of operation gi signatory am oriba government of India ga suspension of operation sigi agreement the signatory oriba mayam mogi lalawlup mayam singse tasengna mogi base camp di minimum mi si atuke matik yamdana leite yadaba khara khak leiraga lei hayabako akoina phangba report ni ko aduga agreement tawnaba matamdadi akaknaba appropriate mi masing piram ganieba adugina adu ko si keno gi makhada lebana si UPF ki makhada lebana si haidana moi loina masing piram gani si le Sorsanpur da leiba adagi Kangpopi da leiba designated camp sing dana si masing si le haidana hauji khoina khanagadaba wadi mayamna khalibadi whether Assam Rifle or India government use say ngasagi moina semiba suspension of operation da thammiba keno gi makhada oiro UPF ki makhada leiba oiro hairiba singse India government na mangliba manglala du phangnana bagi damakta makhoi se use toba group la haibedo madu
maduneba mayam na hoji kan singnari se makoi season naraga ngasagi signatory oidaba haibadi suspension of operation de leitaba kangbu sing ado madu thiraga phadana pundana kaptana hatpra haibagi waneba mayam na hoji khanari ba wadi luribadi poti it is not a matter of ngasagi suspension of operation de leibadu adusu oisanu suspension of operation gi agreement da government of India ga agreement sign tawna da group su oisanu suda yaw da su oisanu isam samna suda lay su oisanu suda yaw da su oisanu luri ba poti if they violate makoina karigumbada janaki ba wafam da madu thugaira ba if they breach it thugaira ba tarbadi matam du daneba public ki voice samla ise crackdown military crackdown ena aduna hena pharani habeneba adugi military crackdown duneba manipur da overall idea of manipur se thugairoi hairabadi military crackdown se that is a much aduna solution puruknabigi that is a measure to bring karing sagi social harmony oro communal harmony oro hoji thoi bo wathoksi oro madu amukana limping back porake haragadi hari ba met can say military crackdown se that is a pambai amani haidana mayam na longnai ba hoi mani khoigi tampaki lam da sudu mangai re irang kanna thoingai matamda kana gumba mioi khaibo amana sarkar na tawgadaba tawde MLA na tawgadaba tawde mantri na tawgadaba tawde na pendaba mayam amana wakat orakanda lambi lamjau da thoktana nupi nupa angang ahal thidana thoklae kariguma matam da MLA mantri singi mayum da bok thomjale luri bise akoi masel gi marakta ibem pot khar layeba ko kangbu mana santi puruknabani santi purukadaba thabak to tawgadaba mina tawraktre hena pendaba kholau laudana MLA gi mayum da thomjalleba MLA gi mayum thomjambada mantri gi mayum thomjanba matam da kaidawge da MLA gi mayum ngak naba adagidi karigumba khara pendaba kholau pura lakpa mayam duna irang thonga dore do irang thingnanaba irang do thengnanaba thondanaba akoi masel gi marakte mi khaibo amasu adum leiramdabadi nateba MLA gi yum sangam bani khangde mantri gi yum sangam bani khangde akoi masel gi marakta mi khaibo amadum leiramdoi ni khara man thugai ge na sounding dana penda dana natragan unage hedana changakma matamda akoi masel gi mi kharana thugai bia roi adu unabia roi du tobia roi habse akoi masen marakta su thokdabadi nateba manipur se hojik yamna energetic oiba yam dynamic oiba manipur khaktaki wa nataba manipur awang numpok lamdamda northeastern state sing sida leidi basi tripura da su oisunu assam da su oisunu arunachal da oisunu nagaland da oisunu shillong da su meghalaya da su oisunu hari ba state khudimak sing sida yam dynamic oiba yam outstanding oiba yam promising oiba politician se akoi gi marakta oji thoklaktab nateba masing khangdana thokla ibane ba hojik se manipur khaktagi wanatana northeastern state sing sida hojik manipur da thoiba irang se another state amada su masi germinate tore mayon chongba hore masi ningpung laudana thokadabagi ningdik lauba mayama masu leire habase masi khalakpa matamdagi government of India na northeastern state sing sida yengeba miyeng se masi concept toruba khangak padagi masi phajana dilute torupadagi masi thingdaba yadena thingnabagi minsamadi praja busu bab tahanba awang numpok lamdamda leiba akoi mayam su apunba kholawama unity voice amakak changi haidana yamna symbolic oiba mawang amakakta very recently ko handakta ngarang nahanda Delhi da khogi Tripura gi naha oriba ningthau aduga Meghalaya gi chief minister Konak Sangma adagi kanutagi Kohima Nagaland gi BJP gi mantri yauna mogi kano tawdana awang numpok lamdam sida apunba rajniti dol ama northeastern state ki oiba ama sagatna ba kaidana khongjang ama la ise atei ke sugina teba si manipur de hojik tho it may be expected in Tripura also Tripura da su masi tholak pa yai or Assam da su tholak pa yai or Arunachal da su Shillong da su masi tholak pa yai haidana khanara padagi asigumba pot mayama mamuk la ineba tasengbadi koina haningi bo poti politicians sing amana politics to bo matamda the moment they commit a mistake
asoi ba mikup amakak leigiba matamda leba kang khong sai haibasidi miyam na loina khangnare ba even handak kanagumba scholar sing nasu intellectual sing nasu common people sing nasu thamba pot khara lei handak manipur da thoki ba wathok si ngasagi sasan gi lengak sasan gi karigumba jaga amada aho ba leigiba soi ba leigiba dagi madu mengkhat pangam hauda dana si ong na irang si sau thorak tana loi kham nai dana ngasi bau cha thare bani hai dana thamba su lei aduda akoina common people ama oina general sadaran miyam ama oina koina uba matam dadi hojik miyam si wat badi nate yam ware aduna wari basi karino haita di ching su irang adum lei makoi among themselves makoi marakta su dumak lei loiben nai roi maramdi loiben nai roi dorsi karigno haita di ngasagi architectural amaka oiba manufacture plan amaka oiba ibema matam mamada mayam na su yam phajana kupna nei nagre hanjan na ko tongan be television channel singi live discussion sing da expert mayam amana mot pigre suspension of operation se kamaina la inoina akoin taje ki bida manipur da matam amada chingda koki gi jaga da kangpopi da chorsanpur da koki gi lalhobu singsi intungai ne leramde akoi gi bangai range ko sajik tampak aduga akogi si Kengjoy Tenopal gi Kengjoy Chandel gi Sajik Tampak adegi di Bangai range hai diba mayam sing si kogi Manipur si matamamada ningkha tamba lebak orami ningtam na dumak leizage Bharat ta khoi tin ba sumpam pam de haidana awon ba purak na bagi damak to khonari ba isini naw mayam amagi yata makogi lebam chapam singji chingi mafam singsi du loina orame hai hairi ba ching singsi da operate to basi kamain to dana makoi se floods out to dage makoi se kamaina minimize to hongani makoi se kamain to dana lamdam si dagi tanthoki gani ingna sikna palong na bagi pambai ama karino haita de chingda la loglup singse koki gila lalu sing si matam duda leramba kaino sing sina semgat le haraga madu semgat ki bedagi Assam Rifle oiro army oiro hairiba semgat ki bakangbu sing asika pulla ga thabak torok padagi maitai gila lalu sing si leiba ngamakta dana adumaina sum lisang sena lak padagi makoi si Manipur gi wang malan gi bani haidana adumaina haina basulei politics ti politician sing khakta na tawdeba kwai legi politics tawri badi army and Assam Rifle se yam kana taweba atopa intelligence ke agency mayam mus tawda badinate makoina report tawba mayam jim based on those reports submitted by ngasagi intelligence agency de leiba or Assam Rifle gi army gi tongan ba security agency sing duna government of India da submit tawba report tu phajana kupna analysis tawraba matung duda makoina strategy mayam ama sema strategy sing dugi manung amane ba akoina architectural manufacture plan ama hairiba se aduna hojikti kamane tawgeda sadaran miyam na pame hojik makoina phani na khalamba president rule se masi miyam gi aningba apamba do satisfy oiba ngamaktre that's why popular government ama lakpana phare haidana hojik anoba kholaw ama laiba se masi president rule gi wahan thok to lairakta badagi neba tasing badi cookie themba bisdi wane cookie bab tahan bai si wane aduna tasing bagi haru ready khatnari banina lengak sasana ma lairibnina khatnari ba irang tho ibasidi sarkar duna makoi da phangai ba report to gi matungina ko authority duna lotion ge haragdi moina lotion bigada ba moina government of India se leibak sigi di mapune ba state government leibi ai tongan ba state leiriba mayam sing sigi state government ga government of India ga leinadi ba relationship adugi federal structure dugi manung duda ultimately ngasagi center na lorok pa decision do madu makak yam thina maru oi center da leiriba luchingba mayam sing sigi michang mikhai nai da ba rajniti amakak na Manipur ski idea of Manipur se masi sungthu thuga heloi hairagadi military crackdown da nate Bharat Samvidhan gi manung da lairiba ain kudimak sing ase season na rakanda madu chap
चाना इम्प्लीमेंट तौरब मतम खक्तदा ngसागी सुगी ओइरो सुद लेरिबा मयाम जिंगजिजु मदुगी नीति नियम दु थुगारगा थबक तौरबदी ngसागी रूल ऑफ लॉ दो मतंग साना दुदा पालगा दंडी से दुम फंगमम थोएना ये दुम थमजगे ओके थैंक यू वेरी मच जाय मरिक सुबोरल थंबिरी लोइसिलपता यो जजलान ते लाकचके जजलान हौजिक फौबदा लैरिबा खोगी चही एनी गा था तरुक हेनचला बा कॉन्फ्लिक्सी ना मरम ओरकांदा हाबदी ओजाबिरेन सुदुमक पनबिरी इवोल्यूशन गे हरगदी इराय लाइना दुमक लोशन बयाबने हायदना अदुबु अखुगी मियामना दुम हाइनाबदा कुकी सिंगसी गवर्नमेंट ऑफ इंडिया ना प्रॉक्सी सोइना सिजिना हाइबा वारोलम सु थमली अदुबु मसिदगी खोई पॉपुलर गवर्नमेंट अमा सेमजरगे हायदना चटलगसु इवन होम मिनिस्टर प्राइम मिनिस्टर दी लायदन होम मिनिस्टर वो उनबा फंगदना दुम लाकिबा मसिदा मालई सी nga की गवर्नमेंट ऑफ इंडिया गी मखुगी जियोपॉलिटिक्स सिदा कुकी दसु अपीस अमुक तौबा मैतै दसु अपीस अमुक तौबा हाबदी तोंगान बा हाइदी रूल सि लौरकांदा हाबदी मखोगी कनो सिदा फिबानुंग द चनकिबदगी अदुमक लाइब फिबम नेबसे अदुदना हाइदी एपीस से मैतै दसु दुम तौबा माले कुकी दसु दुम एपीस तौबा माले अदुना याना बा चटपसिदा लैरिबा खोगी मणिपुर की लैरिबा लेजिस्लेचर सिंगसिना चप चाबा ए अखोगी यादेना हाबसी मसी फौबा उत्पंगमबसे लैत्रीबा अदुमक हेक हाइरोगना बीजेपी सरकार डबल इंजन लापदगी बीजेपी सरकार लैबदगी इवन पीएमजेवाई की सुमाइना मी लाख तरा कोई लाई हाइदी पोचे कइनो मोइना पुसले इबा हाबदी सॉल्यूशन पुरकपगी महोता मखोगी प्रोपेगेंडा तौनरकांदा पॉलिटिक्स ओइना दुम तौदना लैबदो अदुमंगना पॉलिटिक्स तो तौरगा यारेबा जब चाना हाबदी गवर्नमेंट ऑफ इंडिया ना नेग्लेक्ट तौबा मानबगी ममीदा नतेबा नेग्लेक्ट तौरे हाबसी खंगना उनबा चलगा अपॉइंटमेंट पीदे हाबसी लोइरबा नत्रो उनीमा उनबा कोई डॉक्टर मा येंबा चटपा मतमदा हाना अपॉइंटमेंट लौरगा चत्तब्राइबा चटलेबा ओजजला हाय मसीदि ngहा की गवर्नमेंट ऑफ इंडिया ना अपीस तौरगा थेमगा खोइजे दुम सिजिनरगा मखोइगी खुदोंग चाबा खरगी दमक्ता दुमक सिजिनबदा लैरिबा खोइगी रिप्रेजेंटेटिव सिंगसे लोइनमक यारिबसिना दुमक यारिबा मखै आइडिया ऑफ मणिपुर नती चाही खरगे मतुंगदा मणिपुर कई ओइदुनो मणिपुर की मराइबा करिनो हाइबा लेप ngамला ओइदुने बजा जला करि कमाइन थमिनि बजा अखोइ मतांग सिदा अखोइना येंगमिनबा याबा अखोइ म्यामदा नवौना अखोइ अमोना रीथिंकिंग तौबदा तंगाइ फदबा दुगा अखोइ रियलाइजेशन मथौ ताबा एरिया खर लैयबा अखोइ सेसिदा कुकी नागा मैतै पांगल लैना अखोइ मसेल सि सुम तौनरगा लैरिको अदो सोम नाकंदा भारत लेगाना यस फजाना दिल्ली दगी येंगा अखोइ मथक्ता सत्रंगी पोसानरी अदुगा अखोइ हौरइबा अंगांग सिंगसिना मखोइ फ्यूचर कदोमदनो कगाउनरी दुगा अखोइ लैरिबा अंगांग सिंगसिना ngasi maki asugomba uncertain oiba situation sida akhoi irei pak sida akhoi iram nam sida akhoi angang singse lehogadori bra haibse khallu bada mama mapa oiba kayadi akhoi masim man langshan mangam dre sigi situation ni ngasi mayok na rise it's so serious akhoi irei sa punamak sigi matang sida akhoi यामन्ना वाखल खंधमिना बगी मतम यौरब्रा हैबा अदुई वाफम दai thamjaningi अखोइ सिरा अखोइगी कुकी गी मिलिटेंट कांगबु जालेंगम सेमदना बगी ड्रीम नाकाल मरमदा नागा की कांगबु नागालैंड सेमदना बगी नागालिम ग्रेटर नागालिम साउदर्न नागालैंड तौदना सिगी इशू नाकल मरमदा कोई सिदा तंपाक्ता मुक मैते यमुक पांगल लेजब सिसु सिरै सिदा मुका इंडिजिनस नन इंडिजिनस अतु आता सिगी इशू सिकाइदे कामकबा नाकुइ नना काइदे नो कामकबा हु खरदि यावरे बसे सिदा नाखोइना हंदक उइ अखोइ सिरै सिदा इंडिजिनस नन इंडिजिनस की मतंग द तोरप सिरै सिदा नाकुइ नना कामकबा हु खरा अखोइ सिएंगना क्लियर होइना चोंथोरे
तौरब मीसिंगदुगी माई मागी प्रोफाइल सिंगसी येंगो मतम मोई प्रोफाइल दो मनिंग दो मोई प्रोफाइल मनिंग दो इधर लोई थेट लेरमेबा माई माई बैकग्राउंड दो सी नागपुर की लीला सानाफम ओइरेबा मणिपुर से तौरिसी सी अखोगी मियाम सिना वखल खंधाद्री से करिगिनो सिनी मतंग सेसिदा हरिप्रिया आई वफम तंग लाक्सगे अखोगी लमयानबा इराबत कुंबा अखोगी विजनरी ओइबा दुगुंबा लीडर अमा अखोगी लेपाक्सिदा पोखी हरिप्रिया आईगिदी मार्क्सी आई थमोइना आईगी हेरो अमोइना एक्सेप्ट तौजबा दुगुंबा लुसिंगबा अमनि मासे आई मागी पॉलिटिकल फिलोसॉफी अदुगा माई लाइफ हिस्ट्री सिदा आई एडमायर तौजबा आईना याम माउजबा अदुगुंबा हेरो अमनि लीडर अमनि भारत से अखोगी निंखा तंबा अदुगा अखोगी मणिपुर सु निंखा तंबा भारत की मखादा लेट्रिंगै मतम की मणिपुर मधुगे मतम सेसिदा अखोई सेसिदा नुसित म्याम सिले ngसाइगी अखोगी कनोना ओजा किरना ताकफिखिबा अखोगी पूर्वांचल प्रदेश न सिंगबगी अखोई साफु अखोई नागालैंड सोमदा अखोई मरुइना कनो तोरकांदा बेस तोरकांदा अखोई सेसिदा तोंगान तोंगान बा कनो म्याम अखोई पुनसलगा अखोई लेपाक सेमननबगी कनोमा मुवमेंट अमा लाखिबा मदैदा अखोई तांखुल की रीजन अदुगा अखोई कनो की माउ की रीजन सोमना कंदा लेबा अवांग थंगबा साइड सोमदा लेबा अखोई हिल की एरिया सिंगसे सोमदा हुजिकी सेमननबगी लाइबा प्रपोजल दो मद याउननबगी याहुमा कंखलपा सोमना कंदना मुका मिजोराम साइड सोमदगी लुसाई हिल सोम साइड तगी अखोई सेसिदा चुराचानपुर साइड सोमना कंदा लेबा कनो सिंगसे अखोई कुकी सिंगसे मसिसु अखोई तोंगान खाइदोगा सोमना कंदा लेपाक अमा सेमननबगी कनो से इहौसे कंखलपा 1947 की मतम सेसिदा हाइतारेने सिगी टाइमिंग सेसिदा हिराबोटना कमाइना तौई हाबा मतमदा मत्तुमिन्ना फमगा लेखिदे ममतमदुदा एमएलए ओइबा नत्रि मणिपुर की एमएलए लेबा नत्रिबा अदो महाक चोंगथोरका यूनाइटेड फ्रंट ऑफ मणिपुर हाइना अमा सेमेबा 1947 की नवंबर था द सेम बने मसी सेम मतम सिदा कना कना यावी हाबा मतम सिदा कोई चिंग दगी है तारे को मान चलगा चिंग की जगह सिंग सिदा लेबा चिंग की लुसिंग बसिंग मरुइना माउ की लुसिंग बसिंग तांखुल की लुसिंग बसिंग अरगी सोमना कंद चुराचानपुर साइड सोमदा लेरिबा कोई कुकी की लुसिंग बसिंग से मसी उनरकांद माना कोई अखोई से यूनाइटेड फ्रंट से तांखुल लोंग हाइदना लेरिसे सिमाना हुजिकी यूनाइटेड फ्रंट सेमबसिदा पुरकपा ngam माने कन्विंस तौरगा देन कुकी नेशनल असेंबली हाइना मतमदो लेयबा अदु यूनाइटेड फ्रंट सिदा पुरकपा ngam माना देन अखोई कबुई एसोसिएशन खुलमी यूनियन मिजो यूनियन हारिबा सिंग से मसी चिंगदगी माना यूनाइटेड फ्रंट सिगी दम त पुरेबा देन अखोई तंपाक्तगी हायरा कांदा मतमदुदा लेबा मरुएबा पॉलिटिकल ऑर्गेनाइजेशन खरा सोशल ऑर्गेनाइजेशन मरुएबा खरा है तारगदी प्रजा संघ मणिपुर कृष्णोक सभा अदुगा मितई मरुप नोंपोक अपुनबा मरुप हारिबा लुपसिंग से मसी पुल्ला कांदा चौरांग मी चामरी मुक तिल्लगा कैसामथोंग की एरिया आमदा तिल्लगा यूनाइटेड फ्रंट ऑफ मणिपुर हाइबसे सेमेबा सिगी हारिबा फ्रंट से सेमबा मतुंगदा डिमांड अनी खक अखोई ताननबा वारेप लवी डिमांड अनी दुगी मनुंगदा अहानबा डिमांड सिना पूर्ण दायित्व सिल सासोन को अखोई fully responsible government to the Manipuri साहबनेबा मतम तुदा अखोई मणिपुरी सिंगसिना फंगिबा अखोई निंग तंबगी अखोई हक अखोई सासोन की हक से मसी पार्शियली ओइबा पार्शियलिटी ओइदबा अदुबा सिचुएशन खरा अखोई द लेबसे मणिपुरी सिंगदा पुरा अखोई दायित्व सिनबा अदुबा सासोनमा लेहलु हाइबा डिमांड से मसी अहानबा यूनाइटेड फ्रंट से पुनसलकांदा सिना तोबा डिमांड नेबा अनि सुबा डिमांड सिना करी अखोई मणिपुर की टेरिटोरियल इंटीग्रिटी से प्रिजर्वेशन तौगदबनी है मसी की डिमांड से तौएब सी वारेप से लौरगा सिंग अमसुंग तम अनिमक पुनसलकांदा मणिपुर की टेरिटोरियल बाउंड्री टेरिटोरियल इंटीग्रिटी से मसे प्रिजर्व तौगदबनी हाइना यूनानिमसली अदुगुंबा कंसेंसस ओइबा मोंगदा मदुगी वारेप अमा पुरकपा ngamba अदुबा विजनरी लीडर अमा खक थोरागा हारिबो अफम सिंगसे तौरेबा सी मतुंगदा जुलाई की सेसिदा 1948 की जुलाई दा पांगथोकपा इलेक्शन से सिगे इलेक्शन सिरिसिदा अखोई लमयान बे इराबोट मसामक अखोई प्रजा संघ हारिबा कनो सिदगी मा अखोई माइपा एबो
aduga mau gi luchingba tangkhun gi luchingba mana ngasai kano toloriba mayam do mama samuk chatlaga makhoi gi miyam tu da dang MLA oiraga lau akhoi leipak ngak minasi Manipur kan minasi haida kanglu khuding maki luchingba singse mana hariba apunba kana sresida akhoi gi political gi united map sida adumba irabo na propang nam khibagi tangka amakak leiyaba adu laibak thibadi September 21 1948 sida akhoi gi pungdom bam haiba mafam sida protest samagi haigalakpa miyam duga muknabada gatana ama thoktana dui matungda magi party praja sangha ama krishna sabha hariba se unlawful way na law thorakpadagi mama samak underground tagre aduga October thadadi ma underground da leina communist party sem khre Manipur gi shumai toraga sakhibadagi magi lambi sit underground gi lambi da tongan sakhibari shumaina tangkak ama khakta akoi Manipur sina bharat gi ningkha tamakpa matam na Manipur se machet taraga kairam ge toba tangkak ama khakta irabot kumba ama thora kanda lauramba adumba daita se ngasigi matam se shida Greater Nagaland gi yamna highest peak stage of shalakpa matam cookie separate demand gi highest peak stage of shalakpa matam tongan ba kanglu phurum meamam gi marakta mapan gi tongan ba shakti meamam singchep tharakta maru oina maitai am sung pangal gi marakta singchep tharakpa sungba matam sida akoina visionary way ba aduguma leader neta irapot kumba ira lamjan ba irapot kumba adumba luchingba to Manipuri khunai na mathau tai hojik lairiba political leader singa sige marakta Manipur da masagi leijariba territory sige manungda mapan ge mitop sing changchalakpa village me ama hengalakpa haripra village hingalakpa gi matang se akhoi gi chiptan system se akhoi gi khun anauba popa khun anauba da akhoi gi kana to chief oiba sigi chiptan system se masi Mizoram gi oina 1954 da masi lotion ki abako mage heredity hai tare mapadagi machada village chip puhen bagi that kind of system si Mizoram gi 1954 da lotion gre thupchan gre bako Manipur gi 1967 da sip akhoi gi kana to bune abolish to bune bako adu hojik phawba madu practically enforceable oida dana hojik phawba chatheri ba shwain to basina village gi chiptanship system asi Manipur leiba da maram warakanda khoi gi maru oina kuki kanglu ki akhoi gi chilinau sing sigi area da masa masu maina village anau ba myam pokthoi ba village sing se mi manga bu le de mi tara yum tara bu le de yum manga bu le de village anau bom khai ba macha nu pa gi mu khai bi ba pa gi mu khai sum ba system si adum leiba hai this village chip oiba kan da mangonda customary gi magi keno me ama privilege me ama phange ba lengak te su magi keno me facility me am phange ba aduna village gi maming gal lakpa aduma lengak ki benefits me ama facility me ama kana phange ba aduna si pokthok sigi pokthok pa anau ba sing sida su mapan dagi lakpa adugumba akhoi nangphai wang dagi chang pa mioi kya ma se changchalak pagi akhoi masak oirakpa then anau ba village me ama hojiki hairi ba sing sida fabricate toraga village pokthok pa system lakpa sigumba mayam se yeng kanda akhoi forest ki lam kokthokpa khotokpa mayam akhoi natural calamity thorakpa akhoi se ecological balance kai tharakpa mayam sigi mayam si kanda akhoi thabak katasengna akhoi paikhatpa haukhibane ba hanagi akhoi chief minister siri nomthombam biren gi government se taseng badi ko masai sida akhoi gi mana sathara iba thong sing sige mayokta masina akhoi da kaiba pirak kadore haidana akhoi gi magi thong sing se kai han na ba masi lephan na ba gi part amoina magi mayokta lawba khongba horakpa adudagi akhoi uncertain oiba incident khara tholak thidana haujiki tholai ba violence ki keno se masi akhoi burning points lakhibane na haijariba adu sige marak sida in the meantime akhoi Manipur kandanabagi oiba adumba thabak paikhat kiba adumba nupado madu haujik mafam kelle mafam tare atuga lei akhoi kitiko somna kananda Mizoram giti akhoi gi illegal migrants ki mathakta action lokhalani makhoi dismantle torani makhoi du lokthoni na boldly young Mizo association ga loina na stand toraga lepkhale adu somna kananda Nagaland damaksu akhoi kano singi akhoi mitop singi matang de amna stern oiba yamna kan farm oiba decision lokhale shumai lei akhoi Manipur gi di shumaina akhoi thabak paikhat pa horuba chief minister to madu mafam keli madu gi keno oina benefit haigadra mafam keli shumaina lei Manipur gi se koina hainingi ti political gi kari gi ama magi mileage lona bagi wafam tongana thamakanda akhoi se leriba tongan ba political party mayam se
masi pulap punsalakanda siyaswa mayam si pulap punsalakanda akoi future si kadai dino haibama akoi yenghaudragadi center da lairiba political leader singse congress oiro akoi BJP oiro natraga any party center da based over party singse masi maruoina मोईगी हाई कमांड सिस्टम सिदा अखोइना फॉलो तौने ने खलिंग खैदी मणिपुर की अखोइ इसागी ओइना लेजरिबा अखोइगी मियाम से मसी पुनसन नबगी पॉलिसी प्रोग्राम से मसी फोल ताबा याम वागनी हाइबसी थमजरकांदा अखोइ लमदम से लेरिबा अदुगुम्बा मियाम सिगी अखोइ पॉलिटिकल लेवल दा अदुंगाई मतम अमदा इराबोट की लमजिंग मखादा अखोइगी लमदम से कन्ननबा संगसंग जेबा मूवमेंट अदुंबा दैट काइंड ऑफ मूवमेंट अमा पॉलिटिकल लेवल दा लाक्त्रगदी adu madugi matungda CSO sing follow tauba the kind of movement ama koi sagatragadi manipur se sida thaga iba center gi lang se masidagi akoi na thokpa ngamni ba thajade center gi de magi tongan ba interest khar leibadagi makhal makha me ama madu ai santok chararoi magi lang se dum thalai bani masidagi hinghau sia ba taragadi akoi miam se masi center की policy दुगी मखादा नतबा अखोई इसागी लेरिबा ग्राउंड रियलिटी सिदा अखोई पुन्ननबा खोंथांग अमा हौसी हाना अथमाइना या अपील तौइंगे ओके थैंक यू वेरी मच याम नुवाजै ngasi gi pochari ba topic asida tongan tongan ba panelist ahungi tongan tongan ba masa masa gi ba khoi gi points me ama masagi express me ama me topic re masigi da makta khoi newtv ki mai kai da gi panelist ahumakpu han hanna thagat pa phone goksari thank you very much अखोई पैनलिस्ट सिंह थम्बीरीबा वारोल सिंह अदुगा जाजलाना लोइसलपदा थम्बीबा वारोल सिंह हजिक लैबा मणिपुर की असिगुमलबा फिबम असिदा तंगाई फदना अखोई लायोय खरबा हिजम इरापोट कुंबा अखोई पॉलिटिशियन अमा थोगलकद्रा हाइबगी थाजबदी मसी मंगफाउननी हाइबदी थाजदे अदुमकपु लाकदोरिबा अखोई याम तंगाई फदना अखोई उजा किरण हाइबीबा मिहुद मिखल मिरेप सी अखोइना थागतोरिबनी थागतकदोरिबा अखोइना करम्बा मिसक्ता अखोगी लैरिबा लमदम सिगिदमक्ता करी तौरकदगे हाइबा अदुगुम्बा चप चाबा मिहुत अमा खल्लगा खोइना तंगाई फदना थागत हौदबा तारगदी लाकदोरिबा 2027 की इलेक्शन सिदसु अखोगी पांगथोकदोरिबा मिखल सिदा अरानबा मिहुत अखोइना थागत की बतारगदी मणिपुर की मराइबक करी ओइगदोरिबनो हाइबसे खोइ खंगबा ngamde tungda lakadoriba akhoi chaishu singi damakta khalaga akhoi su adumak aina tawba soiba sing khara khajiktang semdok minarga lakadoriba 2027 gi election gi hojik chi adumak akhoi warming up tawba se adumak udabana te ujai masida chap chaba akhoi gi mikhal ama thengna ba matamda chap chaba mihut ama khanmina si haba warol je thamjaba loinena masi unity ming tabiru khai punap ki mafamdagi kainen ma ya thang nizari till then take care stay safe and good night Nurse singidamak achoba opportunity ama buduna lakchari madudi hauzik Malaysia na Indian nurse singi oiba khudong chaba pinabagi damak midyang changlakli VC nursing loidaba chahi ahumdagi tadana experience leiraba miyoi singna khudong chaba asi lobiho khudong chaba adudi thagi oiva salary 1 lakh overtime incentive free accommodation ticketing amasung long term visa asina chingba khudong chaba sing asi fangbigani akapamalo gidamak makada pisariba 7005273217 natraga 7005063196 ta contact tabiro natraga aikhogi office Northwest TV building hata New Chakun Road ta lengsenbirau
063196 ta contact tawbirau. Nurse singidamak achoba opportunity ama class 12 amasung graduate loiraba mahiro singidamakta Germany da hospital program tamba yabagi khudong chaba pisari hairiba program sing adudi ahanbada accountancy hairiba stream asida tamnabagi damakta commerce background leibaga loinana 60% fangba oigedabani ani subada hotel management hairiba stream asida tamnabagi damakta any stream da 50% fangba oigedabani ahum subada electronic engineering hairiba stream asida tamnabagi damakta physics chemistry maths background leibaga loinana 60% fangba oigedabani mari subada mechatronic engineering hairiba stream asida tamnabagi damakta physics chemistry maths background leibaga loinana 60% fangba oigedabani manga subada construction engineering hairiba stream asida tamnabagi damakta physics chemistry maths background leibaga loinana 60% fangba oigedabani taruk subada automatic mechatronic engineering hairiba stream asida tamnabagi damakta physics chemistry maths background leibaga loinana 60% fangba oigedabani tare subada electrical engineering hairiba stream asida tamnabagi damakta physics chemistry maths background leibaga loinana 60% fangba oigedabani nipan subada medical technician radiology assistant MTRA tamnabagi damakta any stream da 50% fangba oigedabani mapan subada medical assistant amasung tara subada nursing hariba sing asi tamnabagi damakta 12 natraga graduate loiraba singna apply toba yagani loinana hariba program sing asi tamba mahiroi singna thagi oiva stipend listing 100 dagina 1 lakh phauba chahi ahum phangani loinana 100% job guarantee in Germany da oigani loinana 100% education loan to support taujagani akupa marol gidamak 7005063196 ta contact tawbiru Riyadh ki private hospital ki nurse ki ahangba famsing kauri ahanba round gi interview November gi tang mari da pangthok chagani yamdrabada chahi ama experience leiba oigedabani experience leitaba miyoi singi oinadi recently work toba hozik thabak toba miyoi singna apply toba yagani accommodation amasung transportation khodimak free oijagani maigi thakna BSc nursing loiba natragana post basic BSc nursing JNM natragana diploma in nursing loiba oigedabani thagi oiba salary lising mautra dagina lakh amaga lising kun phawa oigani akupa marol gidamak 9366230077 natragana 7005273217 da contact tawbirau natragana aikogi office Sparkle Educational Service Northeast Window TV Building Hata New Chekon Road ta lengsenbirau